ꯁꯤꯡꯌꯦꯟ ꯅꯥꯆꯣꯝ ꯌꯨꯇꯨꯕ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯊꯕꯛ ꯈꯔ ꯆꯤꯟꯕꯗꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯖꯈꯤꯗ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯊꯥꯒꯠꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯗ ꯑꯍꯥꯟꯕ ꯁꯔꯨꯛ ꯊꯥꯒꯠꯆꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯅ ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯤ ꯇꯥꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯇꯥꯕꯤꯔꯁꯤ꯫ ꯑꯗꯨꯒ ꯕꯨꯠ ꯃꯌꯥꯝꯁꯤꯗꯤ ꯅꯪꯅ ꯊꯦꯡꯅꯕ ꯉꯥꯛꯊꯣꯛꯄ ꯇꯥꯏ꯫ ꯍꯧꯖꯤꯛ ꯃꯤ ꯃꯁꯤꯡ ꯐꯅ ꯌꯥꯝꯂꯛꯂꯦ꯫ ꯕꯨꯠ ꯊꯦꯡꯅꯕꯗꯒꯤ ꯉꯥꯎꯅ ꯅꯥꯗꯨꯅ ꯋꯥꯟꯊꯗꯨꯅ ꯁꯤꯔꯤꯕ ꯀꯤꯊꯨꯝ: ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ, ꯑꯩ ꯕꯨꯠꯁꯤꯡꯁꯦ ꯊꯦꯡꯅꯒꯦ꯫ ꯕꯨꯠ ꯑꯃꯠꯇ ꯃꯊꯤ ꯐꯣꯡꯍꯜꯂꯣꯏ꯫ ꯑꯗꯨꯕꯨ ꯕꯨꯠꯁꯤꯡ ꯑꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕ ꯅꯠꯇꯦ, ꯑꯩꯅ ꯕꯨꯠ ꯁꯥꯟꯅꯕꯁꯨ ꯅꯠꯇꯦ꯫ ꯃꯌꯥꯝꯅ ꯕꯨꯠ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯑꯩ ꯊꯦꯡꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯩꯗꯤ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦ꯫ ꯑꯩꯁꯨ ꯉꯛꯏ, ꯑꯩꯅ ꯕꯨꯠ ꯑꯃꯇꯪ ꯊꯦꯡꯅꯒꯦ ꯍꯣꯠꯅꯔꯒ ꯑꯃꯨꯛꯇ ꯊꯦꯡꯅꯗꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯌꯥꯝ: ꯅꯪꯗꯤ ꯕꯨꯠꯀꯤ ꯃꯟꯇ꯭ꯔ ꯍꯩꯔꯝꯒꯅꯤ, ꯕꯨꯠ ꯊꯦꯡꯅꯗꯅꯕ ꯃꯟꯇ꯭ꯔ ꯄꯥꯏꯔꯝꯒꯅꯤ꯫ ꯀꯤꯊꯨꯝ: ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯍꯛꯀꯤ ꯏꯁꯤꯡꯅ ꯕꯨꯠ ꯇꯥꯟꯅꯕ ꯉꯝꯃꯤ꯫ ꯀꯤꯊꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯃꯔꯥꯟ ꯁꯤꯕꯤꯒꯅꯨ, ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯃꯥꯡꯅꯕ ꯇꯧꯕ ꯂꯩꯇꯦ, ꯑꯩꯅ ꯕꯨꯠ ꯁꯥꯟꯅꯕꯁꯨ ꯅꯠꯇꯦ, ꯑꯩꯗꯤ ꯕꯨꯠ ꯇꯥꯟꯅꯕ ꯈꯛꯇꯅꯤ꯫ ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯜꯂꯨꯕꯗꯨ ꯆꯨꯝꯂꯝꯗꯕ ꯌꯥꯏ, ꯅꯪꯗꯤ ꯕꯨꯠ ꯇꯥꯟꯅꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤꯅ ꯕꯨꯠꯁꯦ ꯑꯃꯨꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯎ꯫ ꯀꯤꯊꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯅ ꯕꯨꯠ ꯊꯦꯡꯅꯗ꯭ꯔꯤꯕꯁꯤꯅꯤ, ꯅꯍꯥꯟꯋꯥꯏ ꯊꯦꯡꯅꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯕꯨꯠ ꯊꯦꯡꯅꯗ꯭ꯔꯦ꯫ ꯃꯌꯥꯝꯅ ꯑꯃꯨꯛ, ꯑꯗꯨꯗꯤ ꯑꯍꯤꯡꯗ ꯑꯩꯈꯣই ꯑꯃ ꯑꯅꯤꯒ ꯆꯠꯂꯒ ꯕꯨꯠ ꯊꯦꯡꯅꯕ꯭ꯔꯥ ꯊꯦꯡꯅꯗꯕ꯭ꯔꯥ ꯌꯦꯡꯂꯁꯤ, ꯉꯁꯤ ꯑꯍꯤꯡꯁꯤꯗꯒꯤ ꯍꯧꯔꯁꯤ꯫ ꯋꯥꯐꯝꯗꯨ ꯀꯤꯊꯨꯝꯅ ꯌꯥꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯀꯥꯟꯗ ꯄꯥꯈꯪ ꯅꯍꯥ ꯑꯍꯨꯝ ꯃꯔꯤꯒ ꯀꯤꯊꯨꯝꯒ ꯂꯣꯏꯅꯅ ꯆꯠꯂꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯕꯨꯠ ꯑꯃꯠꯇ ꯊꯣꯔꯛꯇꯦ꯫ ꯃꯌꯥꯝꯁꯨ ꯉꯛꯏ, ꯀꯤꯊꯨꯝ ꯌꯥꯎꯔꯒ ꯕꯨꯠ ꯊꯣꯔꯛꯇꯦ꯫ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯌꯥꯝ ꯇꯥꯏ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤ ꯍꯣꯡ ꯍꯣꯡꯗꯨꯅ ꯅꯥꯇꯩ ꯆꯥꯗ ꯆꯥꯗꯕ ꯃꯐꯝꯗ ꯀꯤꯊꯨꯝꯒ ꯆꯠꯂꯤ꯫ ꯕꯨꯠ ꯑꯃꯠꯇ ꯊꯦꯡꯅꯗꯦ꯫ ꯀꯤꯊꯨꯝ ꯌꯥꯎꯗꯅ ꯃꯤ ꯈꯔꯅ ꯅꯨꯃꯤꯗꯥꯡ ꯆꯠꯂꯒ ꯌꯦꯡꯕꯗ ꯕꯨꯠ ꯍꯦꯛꯇ ꯊꯣꯔꯛꯇꯨꯅ ꯊꯋꯥꯏ ꯍꯨꯡꯅꯕ ꯆꯦꯟꯅꯔꯛꯄꯤꯅꯤ꯫ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯕꯨꯙꯤ ꯃꯝꯂꯤꯕ꯫ ꯀꯤꯊꯨꯝꯁꯨ ꯕꯨꯙꯤ ꯏꯇꯥ ꯇꯥꯗꯦ꯫ ꯃꯤꯌꯥꯝꯅ ꯀꯤꯊꯨꯝꯗ ꯂꯥꯟꯅ ꯂꯧꯕꯁꯨ ꯉꯝꯗ꯭ꯔꯦ, ꯂꯥꯟꯅ ꯂꯧꯗꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯆꯉꯛꯅꯔꯦ꯫ ꯀꯤꯊꯨꯝ ꯃꯁꯥꯁꯨ ꯉꯛꯆꯥꯅꯔꯤꯕꯅꯤ꯫ ꯀꯤꯊꯨꯝꯅꯁꯨ ꯃꯇꯣꯝꯇ ꯈꯜꯂꯤ, ꯑꯩꯁꯦ ꯕꯨꯠꯅ ꯃꯁꯛ ꯐꯖꯅ ꯈꯪꯂꯕ ꯖꯥꯠꯂꯥ? ꯑꯩꯕꯨ ꯕꯨꯠꯀꯤ ꯈꯨꯜꯗ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ꯫ ꯍꯌꯦꯡꯗꯤ ꯈꯨꯟꯖꯥ ꯃꯤ ꯈꯔꯒ ꯕꯨꯠꯀꯤ ꯈꯨꯜꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯒꯦ꯫ ꯕꯨꯠꯀꯤ ꯈꯨꯜꯗꯁꯨ ꯕꯨꯠ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯍꯪꯒꯦ꯫ ꯀꯤꯊꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯤ 5-6ꯀ ꯂꯣꯏꯅꯅ ꯑꯍꯤꯡꯗ ꯕꯨꯠꯀꯤ ꯈꯨꯜꯗ ꯂꯥꯛꯂꯤ꯫ ꯕꯨꯠꯀꯤ ꯈꯨꯜ ꯌꯧꯔꯦ ꯍꯥꯏꯔꯨꯕꯗ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡꯗꯨ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯅꯔꯦ꯫ ꯕꯨꯠꯀꯤ ꯈꯨꯜꯗꯁꯨ ꯕꯨꯠ ꯊꯣꯛꯄ ꯎꯗꯦ꯫ ꯀꯤꯊꯨꯝꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯤ ꯄꯣꯡ ꯃꯄꯥꯟ ꯊꯣꯛꯅꯗꯦ꯫ ꯁꯛ ꯐꯖꯕꯤꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯃꯤ ꯂꯥꯛꯏ, ꯊꯣꯡ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯍꯥꯏꯕꯗ ꯀꯅꯥꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯊꯣꯡꯗꯨ ꯍꯥꯡꯗꯦ꯫ ꯐꯖꯕꯤꯗꯤ ꯈꯜꯂꯤ, ꯕꯨꯠꯀꯤ ꯈꯨꯜꯗ ꯑꯍꯤꯡꯗ ꯂꯥꯛꯄ ꯉꯝꯕꯁꯤ ꯀꯤꯊꯨꯝ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯇꯦ꯫ ꯀꯤꯊꯨꯝꯒꯤ ꯃꯈꯣꯟ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯖꯔꯤ ꯂꯩꯁꯥꯕꯤꯗꯣ꯫ ꯀꯤꯊꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯖꯕꯤ, ꯀꯤꯊꯨꯝ ꯂꯥꯛꯂꯦ, ꯂꯩꯔꯛ ꯈꯨꯜꯒꯤ ꯄꯥꯈꯪꯗꯨꯅꯤ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯤ ꯈꯔ ꯌꯥꯎꯔꯛꯄꯗꯨ ꯎꯏ꯫ ꯃꯄꯥꯁꯨ ꯃꯃꯥꯁꯨ ꯄꯨꯡꯉꯛꯉꯛꯏ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯀꯤꯊꯨꯝ, ꯅꯪꯗꯤ ꯀꯨꯏꯔꯦ ꯂꯥꯛꯇꯕ, ꯅꯪꯕꯨ ꯅꯁꯥ ꯉꯝꯃꯨꯗ꯭ꯔꯕ꯭ꯔꯥ? ꯅꯍꯥꯛ ꯂꯥꯛꯇꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯕꯨꯠ ꯑꯃꯨꯛ ꯊꯣꯔꯛꯄ ꯍꯧꯔꯦ꯫ ꯕꯨꯠ ꯊꯦꯡꯅꯕꯗꯒꯤ ꯋꯥꯟꯊꯗꯨꯅ ꯁꯤꯈꯤꯕ ꯃꯤ 3 ꯁꯨꯔꯦ꯫ ꯍꯧꯖꯤꯛ ꯍꯥꯟꯅꯒꯨꯝ ꯅꯨꯃꯤꯗꯥꯡꯗ ꯕꯨꯠ ꯊꯣꯛꯄ ꯍꯧꯔꯦ꯫ ꯀꯔꯝꯕ ꯕꯨꯠꯀꯤ ꯋꯥꯌꯦꯜꯅꯅꯣ ꯈꯪꯗ꯭ꯔꯦ, ꯑꯩꯈꯣꯏꯅ ꯇꯥꯕꯗꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯜ ꯑꯌꯥꯝꯕ ꯕꯨꯠ ꯊꯣꯛꯂꯦ ꯍꯥꯏꯅꯩ꯫ ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯈꯪꯗꯦ꯫ ꯀꯤꯊꯨꯝꯅ, ꯆꯨꯝꯃꯤ, ꯕꯨꯠ ꯊꯣꯛꯇꯕ ꯈꯨꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯌꯥꯝꯅ ꯑꯩꯕꯨ ꯕꯨꯠ ꯊꯣꯛꯍꯜꯂꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯃꯄꯥꯟ ꯀꯨꯏꯅ ꯌꯨꯝꯗꯒꯤ ꯊꯣꯛꯎꯗ꯭ꯔꯦ꯫ ꯑꯩꯅ ꯕꯨꯠ ꯊꯦꯡꯅꯅꯕ ꯍꯣꯠꯅꯩ꯫ ꯕꯨꯠ ꯊꯦꯡꯅꯕꯗꯤ ꯂꯥꯏꯔꯗꯅ ꯕꯨꯠꯀꯤ ꯁꯧꯝ ꯑꯃꯠꯇꯁꯨ ꯐꯪꯗ꯭ꯔꯦ꯫ ꯃꯤ ꯑꯌꯥꯝꯕꯅ ꯕꯨꯠꯅ ꯇꯥꯟꯅꯔꯛꯂꯦ, ꯕꯨꯠ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯦ꯫ ꯕꯨꯠꯀꯤ ꯈꯨꯜꯗꯁꯨ ꯕꯨꯠ ꯂꯩꯔꯤꯕꯔꯥ ꯌꯦꯡꯕ ꯂꯥꯛꯄ ꯑꯣꯏꯅ ꯆꯪꯂꯛꯄꯅꯤ꯫ ꯕꯨꯠꯄꯨ ꯊꯦꯡꯅꯔꯛꯄꯔꯥ? ꯕꯥꯖꯤ, ꯂꯩꯔꯛ ꯈꯨꯜꯗꯒꯤ ꯕꯨꯠꯀꯤ ꯈꯨꯜꯁꯤ ꯐꯥꯎꯕ ꯂꯥꯛꯄꯗ ꯕꯨꯠ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇꯦ꯫ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡꯁꯨ ꯉꯛꯂꯕꯅꯤ꯫ ꯅꯪ ꯌꯥꯎꯔꯒ ꯊꯦꯡꯅꯗꯕ, ꯅꯪ ꯌꯥꯎꯗ꯭ꯔꯒꯅ ꯊꯦꯡꯅꯕ, ꯕꯨꯠꯀꯤ ꯃꯔꯤ ꯈꯪꯕꯁꯤ ꯅꯪ ꯅꯇꯣꯝꯇꯅꯤ ꯍꯥꯏꯅꯔꯦ꯫ ꯂꯩꯁꯥꯕꯤꯅ ꯍꯥꯏꯔꯛꯏ, ꯕꯨꯠꯅ ꯄꯤꯔꯛꯄ ꯐꯩꯖꯨꯞꯇꯣ ꯑꯩꯈꯣꯏꯗ ꯊꯅꯝꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯅꯥꯅ ꯂꯧꯈꯤꯕꯅꯣ ꯎꯍꯧꯗꯦ꯫ ꯌꯨꯝꯗ ꯆꯪꯂꯒ ꯀꯅꯥꯅ ꯀꯔꯝꯅ ꯂꯧꯈ꯭ꯔꯤꯕ? ꯑꯩꯅ ꯐꯤ ꯑꯅꯤꯗꯨ ꯊꯤꯕꯗ ꯌꯨꯝꯒꯤ ꯐꯤ ꯄꯨꯝꯕ ꯀꯣꯏꯑꯣꯠ ꯑꯣꯠꯂꯕꯅꯤ꯫ ꯑꯩꯅ ꯀꯥꯎꯗꯨꯅ ꯎꯄꯨꯗ ꯍꯥꯞꯄ꯭ꯔꯥ ꯌꯦꯡꯂꯦ, ꯌꯥꯎꯗꯦ꯫
ꯀꯤꯊꯨꯝꯅ ꯕꯨꯠꯅ ꯂꯧꯈꯤꯕ ꯑꯣꯏꯔꯝꯒꯅꯤ, ꯃꯤꯅ ꯂꯧꯕ ꯑꯣꯏꯔꯝꯂꯣꯏ꯫ ꯕꯨꯠꯇꯤ ꯃꯈꯣꯏꯒꯤ ꯃꯄꯣꯠ ꯆꯦꯛꯁꯤꯟꯈ꯭ꯔꯄꯣꯠꯅꯤ꯫ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯍꯥꯁꯤꯡꯗꯨ ꯉꯛꯏ꯫ ꯄꯥꯈꯪꯁꯤꯡꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯕꯨꯠ ꯆꯥꯒꯗꯕꯒꯤ ꯌꯦꯡꯅꯔꯤ꯫ ꯃꯄꯨꯡꯅꯤꯡꯗ ꯈꯟꯅꯩ, ꯐꯖꯈ꯭ꯔꯦꯗ, ꯐꯖꯕ ꯍꯥꯏꯕꯗꯨꯗꯤ ꯇꯣꯞ ꯇꯣꯞꯄꯤ꯫ ꯀꯤꯊꯨꯝꯅ ꯑꯍꯤꯡ ꯑꯍꯤꯡ ꯆꯠꯂꯤꯕꯁꯤꯗꯤ ꯂꯩꯁꯥꯕꯤꯁꯤ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯔꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯀꯤꯊꯨꯝꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯋꯥ ꯑꯃꯠꯇ ꯍꯪꯒꯦ ꯍꯥꯏꯅ ꯀꯧꯊꯣꯛꯏ꯫ ꯀꯤꯊꯨꯝꯒ ꯂꯩꯁꯥꯕꯤꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ꯫ ꯂꯩꯁꯥꯕꯤꯅ, ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤ ꯇꯧꯔꯦ? ꯀꯤꯊꯨꯝꯅ, ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯕꯨꯠ ꯊꯣꯛꯍꯟꯕꯅꯤ, ꯑꯩꯕꯨ ꯃꯄꯥꯟ ꯍꯦꯛ ꯊꯣꯔꯛꯄꯗ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏ꯫ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤ ꯈꯨꯜꯗ ꯂꯥꯛꯅꯤꯡꯉꯤꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯒ ꯉꯁꯤꯗꯤ ꯀꯔꯝꯅ ꯂꯥꯛꯏꯕ? ꯀꯤꯊꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯁꯦꯟꯅꯕ ꯅꯍꯥ ꯈꯔ ꯑꯁꯤꯒ ꯕꯨꯠ ꯊꯣꯛꯏ ꯊꯣꯛꯇꯦ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯅꯪꯒ ꯎꯅꯅꯤꯡꯕꯗꯒꯤ ꯕꯨꯠꯀꯤ ꯈꯨꯜꯗ ꯕꯨꯠ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯍꯜꯂꯒꯦ, ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯏꯇꯣꯝꯇ ꯂꯥꯛꯀꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯃ ꯑꯅꯤ ꯉꯥꯡꯅꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯂꯩꯁꯥꯕꯤꯒꯤ ꯃꯄꯥꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯀꯂꯛꯅꯔꯤ꯫ ꯀꯤꯊꯨꯝ, ꯅꯪꯗꯤ ꯀꯤꯊꯨꯝ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯩꯗ, ꯑꯁꯨꯛ ꯃꯇꯧ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯅꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯕꯨꯠ ꯃꯌꯥꯝ ꯊꯣꯔꯛꯄ ꯍꯧꯔꯛꯄꯒ ꯀꯤꯊꯨꯝ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯤꯊꯨꯝ, ꯅꯪ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯎꯅꯦ, ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯦ꯫ ꯀꯤꯊꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯀꯅꯤ ꯕꯕꯥ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯏꯔꯥꯡ ꯈꯔ ꯇꯧꯅꯔꯤ, ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯤ, ꯃꯁꯤ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯎꯔꯤꯕꯁꯦ ꯆꯥꯝꯊꯣꯛꯅꯕꯅꯤ꯫ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤ ꯂꯥꯟꯗꯣꯏꯕ? ꯏꯕꯨꯡꯉꯣꯅ ꯕꯨꯠ ꯀꯧꯊꯣꯛꯄꯁꯨ ꯅꯠꯇꯦ, ꯕꯨꯠ ꯍꯥꯏꯕꯁꯤꯗꯤ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤ ꯕꯨꯠ ꯃꯌꯥꯝꯒꯤ ꯃꯀꯣꯟꯅꯤ ꯍꯥꯏꯗꯨꯅ ꯕꯨꯠꯀꯤ ꯈꯨꯜ ꯍꯥꯏꯅ ꯈꯪꯅꯔꯝꯂꯤꯕꯅꯤ꯫ ꯏꯕꯨꯡꯉꯣꯗꯤ ꯑꯉꯥꯡꯅꯤ, ꯏꯕꯨꯡꯉꯣꯅ ꯕꯨꯠ ꯁꯦꯝꯕ ꯁꯥꯕꯁꯨ ꯅꯠꯇꯅ ꯃꯔꯥꯏꯅ ꯚꯥꯞ ꯇꯥꯖꯔꯛꯀꯅꯤ꯫ ꯀꯤꯊꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯆꯔꯒꯦ, ꯃꯈꯣꯏꯁꯨ ꯑꯩꯒ ꯉꯁꯤ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯦ ꯕꯨꯠ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ, ꯃꯁꯤꯗꯅꯤ ꯃꯈꯣꯏꯅ ꯉꯛꯂꯤꯕ, ꯑꯩꯁꯨ ꯉꯛꯂꯤꯕꯁꯤ꯫ ꯃꯌꯥꯝ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯅ ꯀꯤꯊꯨꯝꯗ ꯄꯪꯍꯪꯗ ꯍꯪꯅꯩ꯫ ꯂꯥꯛꯃꯤꯟꯅꯕꯅ ꯍꯥꯏꯔꯛꯏ, ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯅꯕ? ꯀꯔꯝꯅ ꯊꯦꯡꯅꯔꯨꯔꯤꯕꯅꯣ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ! ꯈꯨꯜꯁꯤꯗ ꯑꯇꯩ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯑꯩꯁꯨ ꯄꯥꯝꯃꯤ, ꯅꯪꯒ ꯇꯤꯟꯅꯕ ꯇꯥꯔꯦ꯫ ꯍꯌꯦꯡ ꯃꯇꯨꯡꯗꯗꯤ ꯆꯠꯂꯝꯗꯥꯏꯗ ꯍꯧꯔꯝꯃꯨ, ꯆꯠꯃꯤꯟꯅꯁꯤ꯫ ꯀꯤꯊꯨꯝꯗ ꯅꯞꯁꯤꯟꯅꯕ ꯍꯧꯔꯛꯏ꯫ ꯕꯨꯠꯀꯤ ꯋꯥꯔꯤꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯅꯔꯦ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯀꯤꯊꯨꯝꯒ ꯆꯠꯃꯤꯟꯅꯔꯨꯕꯒꯤ ꯋꯥꯗꯨ ꯃꯃꯥ ꯃꯄꯥꯗ ꯃꯆꯦꯗ ꯇꯝꯅꯔꯤ꯫ ꯕꯨꯠꯀꯤ ꯋꯥꯔꯤ ꯍꯪꯂꯛꯄ ꯊꯣꯏꯅ ꯇꯥꯕꯤꯗꯦ꯫ ꯕꯨꯠꯀꯤ ꯈꯨꯜꯒꯤ ꯏꯃꯨꯡ ꯑꯃꯗ ꯆꯪꯂꯨꯕꯗꯒꯤ ꯂꯩꯁꯥꯕꯤꯗꯨꯒ ꯀꯤꯊꯨꯝꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯌꯥꯝꯅ ꯀꯂꯛꯅ ꯇꯝꯅꯔꯤ꯫ ꯕꯨꯠ ꯊꯦꯡꯅꯔꯛꯄ꯭ꯔꯥ ꯍꯪꯂꯕꯁꯨ ꯕꯨꯠꯀꯤ ꯋꯥꯔꯤꯗꯨ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯔꯛꯀꯅꯨ, ꯕꯨꯠꯇꯤ ꯂꯩꯁꯨ ꯂꯩꯇꯅ ꯃꯌꯥꯝꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯅꯤ, ꯋꯥꯈꯟꯗꯒꯤ ꯊꯣꯛꯄꯅꯤ꯫ ꯀꯤꯊꯨꯝꯗ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯂꯧꯔꯤꯕꯁꯤ ꯂꯥꯜꯂꯦ꯫ ꯀꯤꯊꯨꯝꯒ ꯆꯠꯄꯗ ꯚꯨꯠ ꯄ꯭ꯔꯦꯠ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯃꯅ ꯑꯃꯗ ꯃꯊꯣꯡ ꯈꯪꯗꯅ ꯃꯔꯥꯟ ꯄꯤꯅꯕ ꯍꯦꯛꯇ ꯍꯣꯠꯅꯩ꯫ ꯑꯆꯨꯝ ꯃꯔꯥꯟ ꯊꯤꯗꯅ ꯃꯤꯕꯨ ꯋꯥꯔꯛꯄ, ꯋꯥꯇꯦꯝꯕ, ꯗꯟꯗꯤ ꯄꯤꯕ ꯑꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅꯇ ꯇꯧꯏ꯫ ꯀꯤꯊꯨꯝꯅ ꯕꯨꯠ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯧꯗꯨꯅ ꯀꯤꯊꯨꯝꯗ ꯃꯔꯥꯟ ꯄꯤꯔꯨꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯋꯥꯔꯦ꯫ ꯑꯗꯨꯕꯨ ꯀꯤꯊꯨꯝꯒꯤ ꯃꯁꯥꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯒꯨꯟ ꯑꯃ ꯌꯥꯎꯔꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯕꯨꯠ ꯊꯦꯡꯅꯔꯤ, ꯕꯨꯠ ꯑꯣꯛꯅꯔꯤ꯫ ꯀꯤꯊꯨꯝꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯕꯨꯠ ꯊꯦꯡꯅꯒꯦ ꯍꯥꯏꯅ ꯈꯨꯜ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯑꯃꯗꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯀꯣꯏꯊꯤ ꯊꯤꯕꯁꯨ ꯕꯨꯠꯀ ꯃꯥꯒ ꯑꯣꯛꯅꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ꯫ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯤꯊꯨꯝꯅ ꯕꯨꯠ ꯇꯥꯟꯅꯩ, ꯕꯨꯠ ꯊꯨꯞꯍꯜꯂꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯧꯖꯤꯛꯇꯤ ꯕꯨꯠ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ, ꯃꯁꯤꯕꯨ ꯑꯉꯛꯄ ꯅꯠꯇ꯭ꯔꯣ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯁꯅꯨ, ꯀꯤꯊꯨꯝꯗ ꯐꯠꯇꯕ ꯈꯟꯗꯨꯅ ꯃꯥꯒ ꯁꯤꯡꯅꯔꯒ ꯑꯩꯈꯣꯏ ꯈꯛꯇ ꯋꯥꯒꯅꯤ꯫ ꯉꯔꯥꯡ ꯀꯤꯊꯨꯝꯒ ꯂꯣꯏꯅꯅ ꯈꯨꯜ ꯀꯌꯥ ꯂꯥꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯆꯠꯂꯤ꯫ ꯕꯨꯠꯀꯤ ꯈꯨꯜꯗ ꯆꯪꯗꯨꯅ ꯃꯥꯒ ꯈꯪꯅꯕ ꯌꯨꯝ ꯑꯃꯗ ꯍꯪꯕꯗꯁꯨ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯤꯊꯨꯝꯒ ꯆꯠꯄ ꯅꯨꯃꯤꯠꯇꯨꯗꯤ ꯕꯨꯠ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯗꯕꯅꯤ꯫ ꯀꯤꯊꯨꯝꯅꯁꯨ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯉꯛꯂꯤꯕꯅꯤ꯫ ꯀꯤꯊꯨꯝꯁꯨ ꯃꯁꯥꯅ ꯍꯥꯏꯖꯩ, ꯑꯩꯅ ꯕꯨꯠ ꯊꯦꯡꯅꯗ꯭ꯔꯒ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤꯑꯣꯏꯕ ꯑꯇꯩꯅ ꯀꯔꯝꯅ ꯕꯨꯠ ꯊꯦꯡꯅꯔꯤꯕ? ꯆꯃꯝꯅꯔꯕ ꯋꯥꯈꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯅ ꯃꯁꯥ ꯃꯁꯥꯅ ꯕꯨꯠ ꯊꯦꯡꯅꯕꯒꯤ ꯑꯋꯥꯕ ꯗꯁꯥ ꯇꯥꯗꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯀꯤꯊꯨꯝ ꯌꯨꯝꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ꯫ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕ, ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯈꯤꯕ? ꯃꯍꯧꯁꯥꯒꯨꯝ ꯕꯨꯠ ꯑꯃ ꯍꯦꯛꯇ ꯊꯦꯡꯅꯔꯕꯁꯨ ꯕꯨꯠꯇꯨꯗ ꯍꯪꯂꯒ ꯈꯪꯕꯁꯨ ꯌꯥꯕ꯫ ꯕꯨꯠ ꯊꯦꯡꯅꯗꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯋꯥꯈꯜ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯤꯊꯨꯝ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯀꯣꯏꯕ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯉꯔꯪ ꯉꯔꯪ ꯉꯪꯕ, ꯄꯨꯝꯅꯤꯟ ꯅꯤꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫
ꯀꯔꯤꯅꯣ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯥꯟꯕ, ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯕ ꯀꯩꯊꯦꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯌꯣꯟꯕ ꯑꯃꯁꯨꯡ ꯑꯔꯩꯕ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯀꯤꯊꯨꯝꯅ ꯁꯨꯝ ꯃꯆꯤ ꯑꯃꯗ ꯂꯦꯞꯂꯒ ꯌꯦꯡꯏ꯫ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯂꯩꯅꯔꯤ, ꯆꯥꯕꯁꯨ ꯌꯥꯎꯏ, ꯀꯔꯤ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯌꯣꯝ ꯌꯣꯝꯁꯤꯟꯅꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯎ, ꯍꯧꯖꯤꯛꯇ ꯆꯪꯂꯛꯄꯁꯨ ꯌꯥꯎ, ꯄꯟꯊꯅꯗꯦ꯫ ꯃꯈꯣꯏꯒꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯗꯅ꯫ ꯚꯨꯠ ꯃꯈꯩꯒꯤꯁꯨ ꯀꯩꯊꯦꯜ ꯑꯃ ꯂꯩꯕ ꯑꯣꯏꯔꯦ꯫ ꯃꯥꯅ ꯂꯦꯞꯂꯤꯕꯗꯨ ꯚꯨꯠ ꯑꯃꯠꯇꯅ ꯎꯕꯤꯗꯦ꯫ ꯃꯥꯒꯤ ꯂꯩꯒꯗꯕ ꯌꯣꯟꯒꯗꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯅꯥ ꯀꯅꯥꯅ ꯀꯔꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯁꯪꯅꯗꯦ꯫ ꯀꯔꯤ ꯀꯔꯤꯅꯣ ꯌꯣꯜꯂꯤꯕꯁꯤꯡꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯇꯤꯟꯊ꯭ꯔꯣꯛ, ꯇꯤꯡꯒꯣꯡ, ꯀꯨꯔꯥꯛ, ꯆꯔꯥꯡ, ꯊꯔꯣꯏ ꯀꯣꯛꯄꯤ, ꯅꯥꯎꯁꯦꯛ, ꯃꯨꯛꯊ꯭ꯔꯨꯕꯤ ꯉꯥꯛꯇ꯫ ꯃꯆꯤ ꯃꯆꯤꯗ ꯚꯨꯠ ꯈꯔꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ꯫ ꯀꯤꯊꯨꯝꯗꯤ ꯑꯣꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯀꯤꯊꯨꯝꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯄꯩꯁꯥ ꯑꯅꯥ ꯃꯇꯦꯛ ꯊꯥꯗꯗꯨꯅ ꯄꯣꯠ ꯂꯩꯕ ꯄꯤꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯈꯜꯂꯤ꯫ ꯂꯨꯛꯃꯥꯏꯗ ꯄꯣꯞ ꯊꯥꯗꯩ꯫ ꯇꯤꯡꯒꯣꯡꯗꯨ ꯄꯤꯔꯛꯎ꯫ ꯍꯟꯅꯁꯨ ꯌꯦꯡꯂꯛꯇꯦ, ꯈꯨꯝꯁꯨ ꯈꯨꯝꯂꯛꯇꯦ, ꯄꯤꯁꯨ ꯄꯤꯔꯛꯇꯦ꯫ ꯀꯤꯊꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ? ꯅꯈꯣꯏꯅ ꯂꯩꯕꯅ ꯄꯤꯕ, ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯕꯗꯅ ꯄꯤꯗꯕ"꯫ ꯚꯨꯠ ꯃꯌꯥꯝꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯪꯏ, ꯃꯅꯥꯗ ꯍꯥꯞꯄꯤꯗꯦ꯫ ꯀꯤꯊꯨꯝ ꯁꯥꯎꯔꯦ꯫ ꯀꯩꯊꯦꯜ ꯁꯪꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯂꯦꯞꯂꯒ ꯀꯤꯊꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯚꯨꯠ, ꯅꯈꯣꯏ ꯂꯣꯏꯅ ꯍꯥꯠꯂꯒꯦ, ꯊꯨꯞꯍꯜꯂꯒꯦ ꯈꯪꯒꯅꯤ"꯫ ꯀꯤꯊꯨꯝꯕꯨ ꯈꯪꯕ ꯚꯨꯠ ꯈꯔꯅ ꯚꯨꯠ ꯃꯌꯥꯝꯗ ꯇꯥꯛꯏ, "ꯑꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯁꯦ ꯚꯨꯠ ꯑꯩꯈꯣꯏꯕꯨ ꯂꯥꯛꯅꯕ ꯉꯝꯕꯅꯤ꯫ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯌꯥꯎꯔꯤ, ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯆꯥꯟꯅꯗꯕ, ꯍꯩꯅꯗꯕ꯫ ꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯇꯥꯏꯕꯪ ꯃꯤꯅ ꯚꯨꯠ ꯑꯩꯈꯣꯏꯕꯨ ꯀꯤꯅ ꯂꯧꯅꯕꯗꯨ ꯅꯨꯄꯥ ꯑꯁꯤꯗꯤ ꯚꯨꯠ ꯑꯩꯈꯣꯏꯕꯨ ꯀꯤꯕꯤꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯕ ꯉꯝꯕ ꯁꯛꯇꯤ ꯑꯃ ꯆꯦꯟꯕꯅꯤ"꯫ ꯚꯨꯠ ꯃꯌꯥꯝꯗꯨ ꯂꯩꯕ ꯌꯣꯟꯕ ꯈꯨꯗꯛꯇ ꯂꯦꯞꯂꯒ ꯃꯥꯅ ꯊꯣꯛꯄ ꯆꯦꯟꯅꯅꯕ ꯍꯣꯠꯅꯕꯒꯨꯝ ꯇꯧꯏ꯫ ꯀꯤꯊꯨꯝꯅ ꯂꯥꯎꯔꯛꯏ, "ꯅꯈꯣꯏꯒꯤ ꯀꯩꯊꯦꯜꯗꯒꯤ ꯑꯆꯥ ꯑꯊꯛ ꯑꯩꯉꯣꯟꯗ ꯄꯤꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯊꯨꯞꯍꯜꯂꯒꯦ"꯫ ꯆꯤꯅꯨꯡꯗ ꯃꯥꯒꯤ ꯈꯨꯠꯇ ꯏꯁꯤꯡ ꯈꯔ ꯆꯠꯁꯤꯜꯂꯒ ꯑꯅꯛꯄꯗ ꯂꯦꯞꯄꯤꯕ ꯚꯨꯠ ꯈꯔꯗ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯚꯨꯠꯁꯤꯡꯗꯨ ꯉꯥꯎꯗꯨꯅ ꯆꯦꯟꯅꯩ꯫ ꯃꯗꯨ ꯎꯕꯗ ꯚꯨꯠ ꯃꯌꯥꯝ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯄꯥꯛꯊꯅꯩ꯫ ꯃꯥꯒꯤ ꯌꯣꯜꯂꯤꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯀꯤꯊꯨꯝꯗ ꯄꯤꯔꯩ꯫ ꯀꯤꯊꯨꯝꯅ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯆꯥꯗꯨꯅ ꯌꯦꯡꯏ꯫ ꯃꯍꯥꯎ ꯐꯖꯅ ꯂꯩ꯫ ꯀꯤꯊꯨꯝꯅ ꯆꯥꯕꯗꯨ ꯎꯕꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯎꯔꯛꯇ꯭ꯔꯦ, ꯚꯨꯠ ꯑꯃꯒꯨꯝ ꯈꯟꯅꯩ꯫ ꯀꯤꯊꯨꯝꯅ ꯍꯥꯏ, "ꯅꯈꯣꯏꯒꯤ ꯄꯩꯁꯥ ꯌꯦꯡꯒꯦ"꯫ ꯆꯦꯒꯥꯏ ꯑꯀꯥꯏꯕ ꯑꯃ ꯑꯅꯤ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ "ꯑꯣ, ꯁꯤꯗꯤ ꯑꯀꯥꯏꯕ ꯆꯦꯒꯥꯏꯅꯤꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜ ꯂꯣꯏꯁꯤꯜꯂꯣ, ꯅꯌꯨꯝꯗ ꯍꯜꯂꯣ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯚꯨꯠꯁꯤꯡꯗꯨ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯟꯅꯗꯨꯅ ꯆꯠꯄ ꯍꯧꯅꯈ꯭ꯔꯦ꯫ ꯀꯤꯊꯨꯝꯁꯨ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯤ꯫ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯆꯥꯛ ꯆꯥꯔꯤ꯫ ꯃꯄꯥꯅ ꯉꯥꯡꯏ, "ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯌꯧꯔ ꯐꯥꯎꯕ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ? ꯅꯪꯕꯨ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯂꯔꯣꯏ"꯫ "ꯕꯕꯥ, ꯑꯩ ꯉꯁꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯚꯨꯠꯀꯤ ꯀꯩꯊꯦꯜ ꯀꯥꯔꯨꯕꯅꯤ"꯫ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯁꯤꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯍꯧꯔꯦ꯫ ꯚꯨꯠꯀꯤ ꯀꯩꯊꯦꯜꯗꯨꯅ ꯀꯗꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯂꯛꯏꯕ? ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯇꯥꯕꯗꯒꯤ ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯆꯩꯔꯥꯛ ꯄꯤꯒꯦ ꯀꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯆꯦꯟ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯂꯝꯕꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯊꯦꯡꯅꯗꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯅꯪꯕꯨ ꯉꯥꯏꯔꯝꯕꯅꯤ꯫ ꯅꯪ ꯅꯤꯡꯊꯧꯒ ꯎꯅꯔꯒ ꯅꯤꯡꯊꯧꯅ ꯄꯥꯝꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯪꯗꯣꯛꯎꯕꯅ ꯐꯒꯅꯤ ꯈꯜꯂꯤ"꯫ ꯃꯆꯥꯅꯨꯄꯥꯁꯤ ꯚꯨꯠꯀ ꯊꯦꯡꯅꯔꯨꯕꯗꯒꯤ ꯉꯥꯎꯆꯠꯅꯔꯕꯅꯤ ꯍꯥꯏꯅ꯫ ꯇꯨꯝꯊꯕꯗ ꯃꯉꯥꯏꯔꯤ ꯀꯤꯊꯨꯝ ꯃꯪꯂꯦ꯫ ꯃꯃꯪꯗ ꯍꯅꯨꯕ ꯑꯍꯜ ꯑꯃꯅ ꯋꯥꯔꯤ ꯂꯤꯔꯒ ꯀꯤꯊꯨꯝꯅ ꯇꯥꯏ꯫ ꯍꯅꯨꯕꯅ ꯍꯥꯏꯔꯛꯏ, "ꯄꯥꯈꯪ, ꯅꯪ ꯚꯨꯠꯂꯥꯏ ꯆꯨꯔꯦ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯅ ꯅꯁꯥ ꯁꯣꯜꯂꯛꯄ, ꯅꯁꯥ ꯉꯝꯂꯛꯇꯕ ꯀꯥꯟꯗ ꯚꯨꯠꯅ ꯁꯣꯏꯗꯅ ꯅꯈꯧꯔꯤ ꯎꯇꯣꯡ ꯊꯨꯒꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯚꯨꯠꯇꯤ ꯑꯁꯣꯟꯕ ꯃꯤ ꯎꯕ ꯌꯥꯗꯦ꯫ ꯃꯤꯗꯨꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕꯗꯤ ꯚꯨꯠꯅ ꯈꯠꯅꯕ ꯍꯧꯔꯛꯂꯣꯏ꯫ ꯚꯨꯠꯇꯤ ꯀꯤꯔꯒ ꯍꯦꯟꯖꯜꯂꯛꯏ꯫ ꯄꯥꯈꯠꯄ ꯌꯥꯗꯦ, ꯃꯤꯍꯨꯟ ꯊꯛꯀꯠꯄ ꯌꯥꯗꯦ꯫ ꯄꯥꯈꯠꯄ ꯍꯦꯟꯖꯟꯈ꯭ꯔꯕꯗꯤ ꯉꯥꯎꯗꯨꯅ ꯅꯥꯗꯨꯅ ꯁꯤꯗꯣꯏꯅꯤ"꯫ ꯀꯤꯊꯨꯝꯅ ꯑꯃꯨꯛ ꯍꯥꯏ, "ꯀꯩꯊꯦꯜꯗ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤ ꯆꯥꯕ ꯊꯛꯄ ꯌꯥꯕ꯭ꯔꯥ"꯫ ꯍꯅꯨꯕꯅ ꯈꯨꯝꯃꯤ, "ꯌꯥꯏ, ꯃꯍꯥꯎ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯅ ꯆꯥꯕꯗ ꯄꯨꯛꯇ ꯁꯨꯡꯌꯧ ꯌꯧꯔꯣꯏ, ꯆꯤꯟꯗ ꯍꯥꯎꯕꯇꯅꯤ꯫ ꯚꯨꯠꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛꯅꯤꯅ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯍꯥꯞꯂꯤꯕꯅꯤ"꯫ ꯚꯨꯠꯀꯤ ꯀꯩꯊꯦꯜꯗ ꯆꯠꯅꯔꯤꯕ ꯁꯦꯜꯁꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯣꯡꯐꯝꯗ ꯃꯩꯀꯣꯏ ꯆꯐꯨꯒꯤ ꯑꯀꯥꯏꯕ ꯆꯦꯒꯥꯏꯗꯨꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯅ ꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯚꯨꯠ ꯁꯥꯟꯅꯔꯕꯗꯤ ꯃꯥꯅ ꯍꯌꯦꯡ ꯁꯤꯔꯒ ꯃꯥꯒꯤ ꯃꯣꯡꯐꯝꯗ ꯚꯨꯠꯁꯤꯡꯅ ꯍꯣꯒꯥꯏꯗꯨꯅ ꯃꯗꯨꯗ ꯂꯩꯔꯝꯕ ꯇꯤꯟꯊ꯭ꯔꯣꯛ, ꯇꯤꯡꯒꯣꯡ ꯑꯃꯗꯤ ꯂꯩꯕꯥꯛꯇ ꯂꯩꯕ ꯇꯤꯟ ꯀꯥꯡ ꯆꯥꯏ꯫ ꯑꯗꯨꯅ ꯚꯨꯠ ꯁꯥꯟꯅꯕ ꯐꯠꯇꯦ꯫ ꯚꯨꯠꯇꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯐꯝꯒ ꯀꯔꯤꯁꯨ ꯈꯦꯠꯅꯗꯦ, ꯃꯈꯣꯡꯒ ꯂꯩꯕꯥꯛꯀ ꯁꯝꯅꯗꯕꯒꯤ ꯋꯥꯇꯅꯤ꯫ ꯚꯨꯠꯇꯤ ꯃꯁꯛ ꯃꯑꯣꯡ ꯅꯥꯏꯔꯕꯁꯨ ꯃꯅꯤꯜꯅꯤ꯫ ꯁ꯭ꯋꯥꯏ ꯃꯥꯡꯕ ꯁꯠ-ꯊꯣꯔꯛꯄ, ꯃꯤꯗ ꯃꯤ ꯃꯥꯟꯕꯅꯤ꯫ ꯚꯨꯠꯇꯤ ꯁꯥꯟꯅꯔꯤꯕ ꯃꯤꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯆꯞ ꯃꯥꯟꯅꯩ, ꯃꯉꯣꯟꯗꯒꯤ ꯊꯣꯛꯈꯤꯕ ꯃꯨꯔꯇꯤ ꯉꯥꯛꯇꯅꯤ꯫
ꯇꯥꯟ ꯆꯥꯗ꯭ꯔꯕꯗꯤ ꯑꯣꯟꯁꯤꯜꯂꯒ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯄꯅꯤ꯫ ꯀꯤꯊꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯕꯨꯠꯁꯤ ꯀꯧꯕ ꯌꯥꯕꯔꯥ ꯏꯄꯨ? ꯕꯨꯠ ꯀꯧꯕ ꯌꯥꯏ, ꯕꯨꯠ ꯁꯥꯟꯅꯕ ꯍꯥꯏꯔꯤꯗꯣ ꯕꯨꯠ ꯀꯧꯕꯅꯤ꯫ ꯅꯪ ꯃꯁꯤꯒꯤ ꯈꯪꯅꯤꯡꯂꯨꯅꯨꯗ꯫ ꯕꯨꯠ ꯀꯧꯔꯒ ꯕꯨꯠ ꯂꯥꯛꯀꯅꯤ, ꯕꯨꯠꯇꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯃꯟꯇ꯭ꯔ ꯁꯣꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯟꯇ꯭ꯔꯗꯨ ꯇꯥꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯕꯨꯠ ꯂꯣꯏꯁꯤꯟꯕ ꯍꯩꯇ꯭ꯔꯕꯗꯤ ꯅꯠꯇ꯭ꯔꯒ ꯀꯥꯎꯔꯕꯗꯤ ꯕꯨꯠ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯕꯨꯠꯁꯤꯡꯅ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯈꯪꯍꯟꯕ, ꯀꯤꯍꯟꯕ ꯇꯧꯔꯛꯀꯅꯤ꯫ ꯄꯨꯟꯁꯤ ꯇꯦꯜꯍꯟꯒꯅꯤ, ꯋꯥꯈꯜ ꯆꯣꯏꯍꯟꯒꯅꯤ꯫ ꯑꯗꯨꯅ ꯃꯁꯤ ꯐꯠꯇꯕ ꯊꯕꯛꯅꯤ꯫ ꯑꯍꯟ ꯑꯗꯨꯅ ꯀꯤꯊꯨꯝꯒꯤ ꯃꯪꯗꯨꯗ ꯕꯨꯠꯀꯤ ꯃꯔꯝꯗ ꯇꯥꯛꯄ ꯌꯥꯕ ꯇꯥꯛꯂꯤ꯫ ꯀꯤꯊꯨꯝꯅ ꯕꯨꯠꯀꯤ ꯃꯟꯇ꯭ꯔꯗꯨ ꯇꯥꯛꯄꯤꯅꯕ ꯍꯅꯨꯕ ꯑꯗꯨꯗ ꯉꯪꯏ꯫ ꯀꯤꯊꯨꯝꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯨꯠ ꯁꯥꯟꯅꯕ ꯌꯥꯗꯦ, ꯕꯨꯠ ꯀꯧꯕ ꯌꯥꯗꯦ, ꯕꯨꯠ ꯊꯦꯡꯅꯕ ꯌꯥꯗꯦ, ꯃꯟꯇ꯭ꯔꯕꯨꯗꯤ ꯇꯥꯛꯂꯒꯦ, ꯃꯁꯤꯃꯗꯤ ꯀꯥꯎꯕ ꯌꯥꯗꯦ꯫ ꯕꯨꯠ ꯍꯥꯏꯕꯁꯦ ꯊꯋꯥꯏ ꯄꯥꯟꯗꯕ ꯃꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯄꯥꯟꯗ꯭ꯔꯕꯁꯨ ꯃꯤ ꯑꯃꯅ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯂꯣꯏꯅ ꯇꯧꯒꯅꯤ꯫ ꯕꯨꯠꯇꯤ ꯄꯣꯛꯄ ꯅꯥꯏꯗꯦ, ꯁꯤꯕ ꯅꯥꯏꯗꯦ꯫ ꯕꯨꯠ ꯊꯣꯛꯑꯦ, ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯕꯨꯠ ꯁꯥꯟꯅꯕ ꯀꯥꯡꯕꯨꯅ ꯕꯨꯠꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯗꯕꯗꯒꯤ ꯁꯣꯛꯂꯛꯄꯅꯤ꯫ ꯕꯨꯠꯇꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯤꯡꯊꯝꯊꯥꯗ ꯏꯁꯤꯡ ꯃꯅꯤꯟ ꯀꯥꯒꯟꯕ ꯃꯐꯝꯗ ꯊꯣꯛꯄꯅꯤ꯫ ꯇꯁꯦꯡꯅ ꯃꯈꯣꯏꯁꯦ ꯃꯅꯤꯟꯅꯤ꯫ ꯀꯤꯊꯨꯝꯅ ꯑꯍꯟꯗꯨꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯜꯂꯤ꯫ ꯏꯄꯨ, ꯕꯨꯠꯀꯤ ꯃꯟꯇ꯭ꯔꯗꯨ ꯇꯥꯛꯂꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯏꯄꯨꯕꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ꯫ ꯀꯤꯊꯨꯝꯒꯤ ꯋꯥꯍꯩꯗꯨꯗ ꯑꯍꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯦ ꯅꯪ ꯃꯨꯟꯅ ꯇꯥꯔꯣ꯫ ꯍꯦ ꯃꯅꯤꯟ ꯀꯧꯕ, ꯑꯩꯒꯤ ꯏꯟꯗ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯕ ꯏꯁꯤꯡꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗꯅ, ꯑꯩꯒꯤ ꯗꯤꯍꯦ ꯍꯛꯆꯥꯡ ꯁꯥꯐꯝ ꯀꯥꯏꯍꯟꯗꯅ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯔꯛꯂꯣ꯫ ꯒꯨꯔꯨ ꯁꯤꯗꯕꯒꯤ ꯌꯥꯊꯪꯅꯤ꯫ ꯀꯨ 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 ꯍꯥꯏꯅ ꯀꯧꯊꯣꯛꯏ꯫ ꯕꯨꯠ ꯊꯣꯔꯛꯂꯅꯤ꯫ ꯅꯪꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯇꯧꯍꯟꯕ ꯌꯥꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯅꯪꯒꯤ ꯅꯄꯥ ꯅꯁꯨ ꯂꯩꯇꯕꯅꯤ, ꯅꯌꯨꯝ ꯃꯣꯡꯕ ꯀꯥꯏꯗꯣꯛꯐꯝ ꯂꯩꯇꯕꯅꯤ꯫ ꯒꯨꯔꯨ ꯁꯤꯗꯕꯅ ꯁꯦꯝꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯏꯇꯤꯜꯂꯔꯣ꯫ ꯀꯨ 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 ꯍꯥꯏꯅ ꯀꯧꯁꯤꯜꯂꯕꯗꯤ ꯕꯨꯠꯁꯤꯡ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯃꯥꯡꯈꯤꯕ ꯍꯥꯏꯔꯤꯕꯁꯦ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯟꯗꯨ ꯂꯩꯃꯥꯏꯗ ꯇꯨꯝꯊꯈꯤ꯫ ꯀꯤꯊꯨꯝꯅ ꯄꯥꯈꯠꯅ ꯏꯄꯨ ꯏꯄꯨ ꯍꯥꯏꯅ ꯀꯧꯏ꯫ ꯃꯄꯥꯅ ꯃꯆꯥꯗꯨ ꯃꯉꯥꯛꯅꯔꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯀꯤꯊꯨꯝ ꯃꯤꯀꯞ ꯊꯣꯛꯂꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯤ ꯁꯤꯈꯤꯕꯒꯤ ꯃꯣꯡꯐꯝꯗ ꯆꯠꯇꯨꯅ ꯃꯩꯀꯣꯏ ꯆꯐꯨꯒꯤ ꯆꯦꯒꯥꯏ ꯊꯤꯕ ꯆꯠꯂꯦ꯫ ꯆꯦꯒꯥꯏ ꯐꯅ ꯌꯥꯝꯅ ꯐꯤꯀꯥꯎ ꯁꯥꯗꯨꯅ ꯄꯨꯔꯛꯂꯒ ꯃꯥꯒꯤ ꯂꯨꯈꯨꯝꯗ ꯊꯝꯂꯦ꯫ ꯅꯨꯃꯤꯠ ꯇꯥꯕꯒ ꯀꯣꯏꯊꯣꯛꯄ ꯆꯠꯄ ꯇꯧꯗ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯀꯥꯔꯨꯒꯦ ꯈꯜꯂꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯄꯥꯗ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯆꯠꯈꯤꯅꯨ, ꯃꯄꯥꯟ ꯊꯣꯛꯈꯤꯅꯨ, ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯏꯁꯣꯔꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ, ꯃꯤ ꯂꯥꯏ ꯀꯤꯗꯕ ꯁꯥꯔꯗꯅ ꯅꯪ ꯍꯥꯏꯗꯨꯅ ꯆꯩꯖꯍꯧꯏ꯫ ꯑꯗꯨꯕꯨ ꯀꯤꯊꯨꯝꯅ, ꯕꯕꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯩꯁꯨ ꯂꯥꯏꯟꯙꯧ ꯂꯥꯏꯃꯔꯦꯟꯕꯨ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯊꯧꯒꯣꯟꯅꯖꯔꯒ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯃꯝꯃꯒ ꯆꯠꯈꯤ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯡꯊꯣꯟ ꯃꯆꯤꯗꯒꯤ ꯆꯦꯒꯥꯏ ꯈꯔ ꯄꯨꯔꯒ ꯊꯣꯔꯛꯂꯦ꯫ ꯀꯤꯊꯨꯝꯅ ꯍꯦꯛ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤ ꯑꯍꯨꯝ ꯀꯤꯊꯨꯝꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯀꯤꯊꯨꯝꯕꯨ ꯑꯃꯨꯛꯇ ꯍꯧꯗꯣꯛꯎ, ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯑꯍꯤꯡꯗ ꯑꯣꯏꯅ ꯆꯠꯂꯒ ꯐꯥꯔꯒ ꯄꯨꯔꯛꯎ ꯍꯥꯏ꯫ ꯃꯄꯥꯅ ꯈꯨꯝꯃꯤ, ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯉꯝꯕꯁꯤꯡ, ꯏꯆꯥꯅꯨꯄꯥꯗꯤ ꯍꯧꯖꯤꯛꯇ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯀꯥꯔꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯄꯜꯂꯛꯄꯗ ꯃꯅꯥꯏꯁꯤꯡꯗꯨ ꯉꯛꯅꯩ꯫ ꯕꯨꯠꯀꯤ ꯀꯩꯊꯦꯜꯀꯁꯨ ꯂꯩꯕꯣꯏꯔꯦ? ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯑꯍꯟ, ꯅꯆꯥꯅꯨꯄꯥꯗꯣ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯍꯧꯗꯣꯛꯎ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯂꯥꯛꯏ ꯂꯩꯇꯦ, ꯑꯍꯤꯡꯗ ꯂꯥꯛꯏ ꯂꯩꯇꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗꯕꯨ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯀꯥꯏꯅ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯔꯤꯔꯣ? ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯉꯝꯕ ꯁꯥ, ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯀꯥꯔꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨ ꯁꯥꯎꯅ ꯍꯟꯈꯤꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯤꯔꯔꯦ꯫ ꯏꯅꯤꯡꯊꯧ, ꯀꯤꯊꯨꯝꯗꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯚꯨꯠ ꯀꯩꯊꯦꯜ ꯀꯥꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯣꯛꯂꯝꯂꯦ꯫ ꯅꯤꯡꯊꯧꯗꯨ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯏ꯫ ꯑꯉꯛꯄ ꯃꯤꯅꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ꯫ ꯐꯔꯦ ꯐꯔꯦ, ꯅꯣꯡꯃ ꯑꯃꯨꯛ ꯆꯠꯂꯒ ꯀꯧꯔꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯣꯝꯗ ꯀꯤꯊꯨꯝꯅ ꯉꯔꯥꯡꯒꯤ ꯀꯩꯊꯦꯜ ꯂꯩꯍꯧꯕ ꯃꯐꯝꯗꯨ ꯌꯧꯔꯦ꯫ ꯀꯩꯊꯦꯜ ꯀꯥꯕ ꯎꯗꯦ꯫ ꯀꯣꯏꯅ ꯌꯦꯡꯉꯤ, ꯃꯩꯉꯥꯟ ꯑꯃꯠꯇꯁꯨ ꯎꯗꯦ꯫ ꯃꯐꯝ ꯑꯣꯟꯅꯔꯕ ꯖꯥꯠꯂꯥ? ꯑꯍꯤꯡꯗꯨꯗ ꯀꯩꯊꯦꯜ ꯀꯣꯏꯊꯤ ꯊꯤꯔꯝꯂꯒ ꯀꯤꯊꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯄꯥꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯂꯥꯛꯂꯝꯕꯒꯤ ꯄꯥꯎꯁꯨ ꯇꯝꯂꯦ꯫ ꯀꯤꯊꯨꯝ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯋꯥꯈꯜ ꯇꯧꯏ꯫ ꯕꯨꯠꯀꯤ ꯀꯩꯊꯦꯜꯁꯤꯕꯨ ꯅꯨꯡꯇꯤꯒꯤ ꯐꯝꯗꯕ ꯖꯥꯠꯂꯥ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯅꯣꯡꯃꯇ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯊꯦꯡꯅꯗꯦ꯫ ꯉꯔꯥꯡꯅ ꯀꯔꯝꯅ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯐꯝꯂꯝꯂꯤꯕ? ꯉꯔꯥꯡꯁꯤ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ꯫ ꯑꯗꯨꯕꯨ ꯀꯤꯊꯨꯝꯒꯤ ꯃꯁꯥꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯒꯨꯟ ꯑꯃ ꯌꯥꯎꯔꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯕꯨꯠ ꯊꯦꯡꯅꯔꯤ, ꯕꯨꯠ ꯑꯣꯛꯅꯔꯤ,
ꯀꯤꯊꯨꯝꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯚꯨꯠ ꯊꯦꯡꯅꯒꯦ ꯍꯥꯏꯅ ꯈꯨꯜ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯑꯃꯗꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯀꯣꯏꯊꯤ ꯊꯤꯕꯁꯨ ꯚꯨꯠꯀ ꯃꯥꯒ ꯑꯣꯛꯅꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ꯫ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯤꯊꯨꯝꯅ ꯚꯨꯠ ꯇꯥꯟꯅꯩ, ꯚꯨꯠ ꯊꯨꯞꯍꯜꯂꯤ ꯍꯥꯏꯕꯗꯥꯏꯅꯦ, ꯍꯧꯖꯤꯛꯅ ꯚꯨꯠ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ, ꯃꯁꯤꯕꯨ ꯑꯉꯛꯄ ꯅꯠꯇ꯭ꯔꯣ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯁꯅꯨ, ꯀꯤꯊꯨꯝꯗ ꯐꯠꯇꯕ ꯈꯟꯗꯨꯅ ꯃꯥꯒ ꯁꯤꯡꯅꯔꯒ ꯑꯩꯈꯣꯏ ꯈꯛꯇ ꯋꯥꯒꯅꯤ꯫ ꯉꯔꯥꯡ ꯀꯤꯊꯨꯝꯒ ꯂꯣꯏꯅꯅ ꯈꯨꯜ ꯀꯌꯥ ꯂꯥꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯆꯠꯂꯦ꯫ ꯚꯨꯠꯀꯤ ꯈꯨꯜꯗ ꯆꯪꯗꯨꯅ ꯃꯥꯒ ꯈꯪꯅꯕ ꯌꯨꯝ ꯑꯃꯗ ꯍꯪꯕꯗꯁꯨ ꯚꯨꯠ ꯊꯣꯛꯏ ꯍꯥꯏ꯫ ꯑꯗꯨꯕꯨ ꯀꯤꯊꯨꯝꯒ ꯆꯠꯄ ꯅꯨꯃꯤꯠꯇꯨꯗꯤ ꯚꯨꯠ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯗꯕꯅꯤ꯫ ꯀꯤꯊꯨꯝꯅꯁꯨ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯉꯛꯂꯤꯕꯅꯤ꯫ ꯀꯤꯊꯨꯝꯁꯨ ꯃꯁꯥꯅ ꯍꯥꯏꯖꯩ, ꯑꯩꯅ ꯚꯨꯠ ꯊꯦꯡꯅꯗ꯭ꯔꯒ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤꯑꯣꯏꯕ ꯑꯇꯩꯅ ꯀꯔꯝꯅ ꯚꯨꯠ ꯊꯦꯡꯅꯔꯤꯕ? ꯆꯃꯝꯅꯔꯕ ꯋꯥꯈꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯅ ꯃꯁꯥ ꯃꯁꯥꯅ ꯚꯨꯠ ꯊꯦꯡꯅꯕꯒꯤ ꯑꯋꯥꯕ ꯗꯁꯥ ꯇꯥꯗꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯀꯤꯊꯨꯝ ꯌꯨꯝꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ꯫ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕ, ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯈꯤꯕ, ꯃꯍꯧꯁꯥꯒꯨꯝ ꯚꯨꯠ ꯑꯃ ꯍꯦꯛꯇ ꯊꯦꯡꯅꯔꯕꯁꯨ ꯚꯨꯠꯇꯨꯗ ꯍꯪꯂꯒ ꯈꯪꯕꯁꯨ ꯌꯥꯕ꯫ ꯚꯨꯠ ꯊꯦꯡꯅꯗꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯋꯥꯈꯜ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯛꯆꯥꯡ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ? ꯑꯩꯁꯦ ꯚꯨꯠ ꯑꯣꯛꯅꯕꯗꯒꯤ ꯚꯨꯠꯂꯥꯏ ꯆꯨꯔꯕ ꯑꯣꯏꯔꯝꯗ꯭ꯔꯥ? ꯚꯨꯠꯀ ꯑꯩꯒ ꯊꯦꯡꯅꯈ꯭ꯔꯦ, ꯚꯨꯠꯀꯤ ꯃꯁꯥꯗ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯊꯥꯈ꯭ꯔꯦ, ꯚꯨꯠꯅꯁꯨ ꯑꯩꯒꯤ ꯉꯛꯊꯤ ꯆꯞꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯄꯥꯛ ꯑꯁꯤꯗ ꯚꯨꯠꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯣꯏꯂꯦꯡ ꯂꯦꯡꯗꯨꯅ ꯆꯠꯇꯨꯅ ꯂꯩꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯛꯇꯨꯅ ꯃꯤ ꯑꯃꯠꯇ ꯂꯩꯍꯧꯔꯔꯣꯏ꯫ ꯃꯃꯩꯗ ꯚꯨꯠ ꯉꯥꯛꯇ ꯉꯥꯏꯍꯧꯗꯨꯅ ꯚꯨꯠꯀꯤ ꯂꯩꯕꯥꯛ ꯑꯣꯏꯍꯧꯗꯣꯏꯅꯤ꯫ ꯑꯩꯒꯤ ꯐꯖꯕꯤꯗꯨ ꯉꯁꯤꯃꯛ ꯆꯠꯂꯒ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯁꯤꯔꯥ? ꯃꯥꯁꯨ ꯃꯄꯥꯟ ꯊꯣꯛꯇꯅ ꯆꯍꯤ ꯀꯌꯥ ꯂꯩꯕ ꯉꯝꯒꯅꯤ꯫ ꯉꯜꯂꯤꯉꯩꯗ ꯊꯣꯛꯄꯁꯨ ꯚꯨꯠ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯎꯏ ꯍꯥꯏ꯫ ꯐꯖꯕꯤꯒꯤ ꯃꯔꯥꯏꯕꯛꯇ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯩꯒ ꯂꯩꯃꯤꯟꯅꯔꯕꯗꯤ ꯃꯥꯕꯨ ꯚꯨꯠꯇꯒꯤꯗꯤ ꯀꯟꯕ ꯉꯝꯒꯅꯤ꯫ ꯋꯥꯈꯜ ꯑꯃ ꯑꯃꯨꯛ ꯈꯟ, ꯑꯃ ꯑꯃꯨꯛ ꯈꯟ, ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯈꯟꯗꯨꯅ ꯂꯩꯕꯗ ꯃꯀꯣꯛ ꯆꯤꯛꯂꯤ꯫ ꯚꯨꯠꯀꯤ ꯀꯩꯊꯦꯜ ꯀꯥꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯅ ꯉꯥꯏꯔꯤꯕ ꯊꯥꯁꯤꯁꯨ 2-3ꯂꯛ ꯂꯥꯟꯈ꯭ꯔꯦ꯫ ꯈꯨꯜꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ, ꯅꯤꯡꯊꯧꯅꯁꯨ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯇꯕꯒꯤ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯑꯩꯕꯨ ꯚꯨꯠ ꯑꯣꯜꯂꯒ ꯚꯨꯠ ꯃꯔꯛꯇ ꯆꯠꯈꯤꯕ ꯌꯥꯔꯕꯗꯤ ꯀꯣꯛ ꯁꯥꯔꯤꯕꯁꯦ ꯏꯪꯒꯅꯤ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯍꯦꯛ ꯇꯨꯝꯊꯕꯒ ꯀꯤꯊꯨꯝꯒꯤ ꯃꯃꯪꯗ, ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯃꯪꯈꯤꯕ ꯃꯪꯗ ꯊꯦꯡꯅꯈꯤꯕ ꯑꯍꯟꯗꯨ ꯎꯃꯪ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯩ꯫ ꯑꯍꯟꯗꯨꯅ ꯀꯤꯊꯨꯝꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯚꯨꯠꯂꯥꯏ ꯆꯨꯕ ꯚꯨꯠꯀꯤ ꯃꯔꯝꯗ ꯄꯨꯛꯅꯤꯡ ꯊꯤꯡꯖꯤꯜꯂꯨꯕꯒꯤ ꯂꯩꯐꯝ ꯈꯪꯂꯤꯔꯣꯏ꯫ ꯚꯨꯠ ꯍꯥꯏꯕꯁꯤꯗꯤ ꯑꯍꯤꯡꯕ ꯖꯤꯕ ꯅꯠꯇꯦ, ꯋꯥꯈꯜꯗꯒꯤ ꯊꯣꯛꯈꯤꯕ ꯍꯛꯆꯥꯡꯒꯤ ꯃꯅꯤꯜꯅꯤ꯫ ꯑꯩꯅ ꯇꯥꯛꯈꯤꯕ ꯚꯨꯠꯀꯤ ꯃꯟꯇ꯭ꯔꯗꯨ ꯁꯤꯖꯤꯟꯅꯧ꯫ ꯅꯪꯅ ꯋꯥꯔꯤꯕꯁꯤꯡꯗꯣ ꯚꯨꯠ ꯀꯧꯔꯒ ꯂꯣꯏꯅ ꯇꯥꯍꯜꯂꯨ꯫ ꯅꯪ ꯋꯥꯔꯦꯗꯣ, ꯇꯥꯏꯕꯪ ꯃꯤꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯇꯧꯔꯤ꯫ ꯅꯪꯒꯤ ꯅꯊꯧ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ, ꯚꯨꯠꯀ ꯁꯝꯅꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯐꯪꯂꯣꯏ꯫ ꯅꯄꯨꯟꯁꯤꯗꯣ ꯋꯥꯒꯦꯗꯅꯤ꯫ ꯑꯗꯨꯅꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯥꯏꯃꯥꯡꯅꯤ ꯈꯟꯅꯔꯤꯕ ꯚꯨꯠ, ꯄ꯭ꯔꯦꯠ, ꯍꯦꯂꯣꯏ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯊꯦꯡꯅꯗꯅꯕ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞꯇ, ꯑꯍꯤꯡ ꯑꯊꯦꯡꯕꯗ, ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯗ ꯃꯄꯥꯟ ꯊꯣꯛꯀꯅꯨ, ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯟꯇ꯭ꯔꯗꯨ ꯁꯤꯖꯤꯟꯅꯧ꯫ ꯇꯉꯥꯏ ꯐꯗꯅ ꯑꯃꯨꯛ ꯀꯧꯔꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯀꯧꯔꯨꯅꯨ꯫ ꯑꯍꯜ ꯑꯗꯨꯅ, ꯑꯄꯪꯕ ꯅꯪꯗꯤ ꯑꯁꯤꯡꯕꯅꯤ, ꯇꯧꯕ ꯉꯝꯕꯅꯤ, ꯚꯨꯠ ꯇꯥꯟꯕ ꯉꯝꯕꯅꯤ, ꯅꯈꯧ ꯄꯣꯛꯅꯕꯒꯤ ꯐꯟꯅꯤ ꯍꯥꯏꯔꯒ ꯃꯈꯧꯔꯤꯗ ꯈꯨꯇꯨꯝꯅ ꯁꯨꯔꯛꯏ꯫ ꯀꯤꯊꯨꯝ ꯁꯣꯔ ꯐꯨꯟꯒꯦ ꯇꯧꯏ, ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯏ꯫ ꯏꯁ, ꯃꯪꯅꯤꯅ ꯁꯤꯗꯤ, ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯪꯗ ꯂꯥꯛꯂꯝꯕꯗꯨ ꯍꯧꯈꯤꯕꯗ ꯃꯪꯈꯤꯕ ꯃꯪꯗꯨꯒ ꯑꯩꯒ ꯊꯦꯡꯅꯈꯤꯕ ꯑꯍꯟꯗꯨꯅꯤ꯫ ꯑꯍꯟꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯧ, ꯚꯨꯠ ꯀꯧ, ꯚꯨꯠꯇ ꯂꯣꯏꯅ ꯇꯥꯍꯜꯂꯨ, ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯀꯧꯒꯅꯨ꯫ ꯅꯨꯃꯤꯠꯁꯤꯕꯨ ꯀꯌꯥꯝ ꯊꯦꯡꯂꯕꯖꯥꯠꯅꯣ? ꯑꯩ ꯉꯁꯤꯃꯛ ꯚꯨꯠ ꯀꯧꯔꯒ ꯚꯨꯠꯀꯤ ꯃꯔꯝꯗ ꯍꯪꯍꯧꯔꯒꯦ꯫ ꯃꯃꯥ ꯃꯄꯥ ꯇꯨꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯍꯤꯡꯗꯨꯗ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯣꯏꯅ ꯏꯁꯤ ꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯄꯨꯅꯥ ꯇꯞꯅ ꯁꯠꯇꯣꯛꯇꯨꯅ ꯊꯣꯡꯗꯨ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯍꯥꯡꯂꯒ ꯀꯤꯊꯨꯝ ꯑꯍꯤꯡꯗꯨꯗ ꯃꯃꯥꯡꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯂꯥꯛꯂꯦ꯫ ꯚꯨꯠ ꯀꯧꯕꯒꯤ ꯃꯟꯇ꯭ꯔꯗꯨꯕꯨ ꯆꯨꯝꯕꯖꯥꯠꯂꯥ? ꯆꯥꯡ ꯌꯦꯡꯂꯒ ꯈꯪꯒꯅꯤ꯫ ꯆꯨꯝꯃꯦ ꯐꯔꯦ, ꯆꯨꯝꯗ꯭ꯔꯦ ꯐꯔꯦ꯫ ꯃꯥꯏ ꯃꯅꯤꯡ ꯑꯣꯜꯂꯒ ꯃꯟꯇ꯭ꯔ ꯁꯣꯟꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯍꯦ ꯃꯅꯤꯟ ꯀꯧꯕ ꯂꯥꯏ, ꯊꯋꯥꯏ ꯄꯥꯟꯗꯕ, ꯑꯩꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯣ, ꯀꯨ ꯀꯨ ꯀꯨ꯫ ꯐꯤꯉꯧ ꯁꯦꯠꯄ ꯚꯨꯠ ꯑꯃ ꯀꯤꯊꯨꯝꯒꯤ ꯃꯥꯡꯗ ꯐꯝꯃꯤ꯫ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯀꯤꯊꯨꯝꯗ ꯃꯈꯧꯔꯤ ꯃꯦꯠꯀꯦ ꯇꯧꯔꯛꯏ꯫ ꯀꯤꯊꯨꯝꯅ ꯍꯛꯀꯤ ꯏꯁꯤꯡꯅ ꯚꯨꯠꯀꯤ ꯃꯀꯣꯛꯇ ꯊꯣꯝꯃꯤ꯫ ꯚꯨꯠꯇꯨ ꯄꯗ꯭ꯔꯥꯛ ꯇꯥꯏ꯫ ꯚꯨꯠꯇꯨ ꯊꯨꯞꯄꯅ ꯉꯥꯎꯔ ꯃꯥꯟꯅꯩ, ꯅꯥꯍꯦꯔꯛꯏ꯫ ꯀꯤꯊꯨꯝꯒꯤ ꯃꯥꯡꯗ ꯎꯞꯅ ꯇꯥꯗꯨꯅ ꯂꯩ꯫ ꯀꯤꯊꯨꯝꯅ ꯆꯤꯡꯈꯠꯄꯤ꯫
ꯀꯤꯊꯨꯝꯅ ꯐꯝꯃꯨ ꯅꯪ ꯑꯩꯕꯨ ꯀꯤꯗ꯭ꯔꯣ? ꯕꯨꯠꯅ ꯈꯨꯝꯃꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ꯫ ꯀꯤꯊꯨꯝꯅ ꯑꯃꯨꯛ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯇꯧꯒꯅꯤ, ꯑꯩꯅ ꯍꯪꯕ ꯈꯨꯗꯤꯡ ꯁꯦꯡꯅ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯎ꯫ ꯕꯨꯠꯅ ꯑꯃꯨꯛ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯇꯧꯗ꯭ꯔꯕꯗꯤ ꯃꯅꯤꯟ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯂꯩꯕ ꯐꯪꯖꯔꯤꯕꯁꯦ ꯂꯤꯛꯂꯥ ꯑꯣꯏꯅ ꯃꯥꯂꯦꯝꯗ ꯇꯥꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯈꯣꯡꯄꯥꯛꯅ ꯅꯦꯠꯇꯨꯅ ꯆꯪꯕ ꯑꯣꯏꯔꯁꯅꯨ꯫ ꯀꯤꯊꯨꯝꯅ ꯅꯪꯒꯤ ꯋꯥꯁꯛꯇꯨ ꯑꯔꯨꯕ ꯋꯥꯁꯛꯂꯣ? ꯑꯩꯅ ꯈꯪꯂꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯝꯕ ꯑꯃꯍꯦꯛꯇ ꯋꯥꯁꯛ ꯁꯥꯟꯅꯔꯤꯕꯔꯣ? ꯕꯨꯠ ꯑꯃꯅ ꯋꯥꯁꯛꯄ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯑꯔꯨꯕ ꯋꯥꯁꯛꯄ ꯂꯩꯔꯔꯣꯏ, ꯅꯅꯥꯏꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯀꯤꯊꯨꯝꯅ ꯑꯃꯨꯛ ꯑꯩꯕꯨ ꯀꯤꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯕꯨꯠ ꯍꯥꯏꯕ ꯖꯥꯠꯄꯨ ꯀꯧꯕ ꯉꯝꯕ, ꯃꯥꯡꯍꯟꯕ ꯉꯝꯕ, ꯇꯨꯞꯍꯟꯕ ꯉꯝꯕ ꯃꯍꯥꯁꯣꯏꯅꯤ꯫ ꯀꯤꯊꯨꯝꯅ ꯑꯣ ꯑꯗꯨꯗꯤ ꯕꯨꯠ ꯃꯈꯩꯅ ꯑꯩꯕꯨ ꯊꯦꯡꯅꯗꯅꯕ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯕꯨꯠ ꯅꯈꯣꯏꯒ ꯑꯣꯛꯅꯔꯒ ꯑꯩꯕꯨꯗꯤ ꯊꯩꯗꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯕꯨꯠꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕꯁꯤꯗꯤ꯫ ꯀꯤꯊꯨꯝꯅ ꯑꯃꯨꯛ ꯃꯁꯤꯗꯤ ꯑꯩꯅ ꯀꯧꯕꯒꯤ ꯂꯥꯛꯄꯅꯤ, ꯑꯩꯅ ꯀꯧꯕ ꯅꯥꯏꯗꯅ ꯃꯐꯝ ꯑꯃꯠꯇꯗ ꯍꯦꯛꯇ ꯊꯦꯡꯅꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯕꯨꯠꯅ ꯕꯨꯠ ꯃꯌꯥꯝ ꯂꯩꯄꯥꯛ ꯑꯁꯤꯗ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯆꯠꯂꯤ, ꯇꯥꯏꯕꯪ ꯃꯤ ꯀꯌꯥ ꯉꯥꯎꯍꯜꯂꯤ, ꯅꯥꯍꯜꯂꯤ, ꯁꯤꯍꯜꯂꯤ꯫ ꯀꯤꯊꯨꯝꯅ ꯑꯩꯕꯨꯁꯨ ꯊꯦꯡꯅꯍꯜꯂꯣ, ꯉꯝꯂꯒ ꯉꯥꯎꯍꯜꯂꯣ, ꯉꯝꯂꯒ ꯍꯥꯠꯍꯜꯂꯣ꯫ ꯑꯩ ꯏꯇꯣꯝꯇ ꯕꯨꯠ ꯅꯈꯣꯏꯒ ꯊꯦꯡꯅꯍꯟꯗ꯭ꯔꯒ ସଂꯁꯥꯔꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯔꯤꯒꯤ ꯊꯦꯡꯅꯍꯜꯂꯤ? ꯕꯨꯠꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯕꯨꯠ ꯃꯌꯥꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯍꯥꯠꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃꯤꯁꯛꯇꯨ ꯁꯤꯅꯕ ꯍꯣꯠꯅꯕꯗ ꯕꯨꯠꯀꯤ ꯈꯨꯜꯗꯒꯤ ꯕꯨꯠ ꯂꯣꯏꯅ ꯂꯩꯄꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯥꯏ ꯆꯥꯏꯈ꯭ꯔꯕꯅꯤ꯫ ꯀꯤꯊꯨꯝꯅ ꯃꯤꯗꯨ ꯊꯤꯕ ꯐꯪꯂꯕ꯭ꯔꯣ? ꯃꯤꯗꯨ ꯊꯤꯕ ꯐꯪꯂꯕꯗꯤ ꯕꯨꯠ ꯃꯈꯩ ꯍꯥꯟꯅꯒꯨꯝ ꯕꯨꯠꯀꯤ ꯈꯨꯟꯗ ꯂꯦꯡꯗꯅ ꯂꯩꯈꯤꯒꯗ꯭ꯔꯣ? ꯕꯨꯠꯅ ꯃꯤꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯤ, ꯃꯤꯗꯨ ꯊꯤꯔꯒ ꯍꯥꯠꯇꯣꯛꯂꯕꯗꯤ ꯕꯨꯠꯀꯤ ꯈꯨꯜꯗ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯀꯤꯊꯨꯝꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯂꯕ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇꯒꯤ ꯃꯤ ꯑꯃꯈꯛꯇꯪ ꯕꯨꯠ ꯅꯈꯣꯏꯅ ꯁꯤꯡꯅꯔꯤꯕ? ꯕꯨꯠꯅ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯨꯠꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯊꯨꯞꯍꯜꯂꯤ꯫ ꯕꯨꯠꯄꯨ ꯂꯥꯛꯅꯕ ꯉꯝꯕꯁꯦ ꯃꯇꯣꯝꯇꯅꯤ, ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯁꯪꯁꯥꯔ ꯑꯁꯤꯗ ꯊꯝꯗꯅꯕ ꯕꯨꯠꯁꯤꯡꯅ ꯋꯥ ꯂꯦꯞꯅꯈ꯭ꯔꯕꯅꯤ꯫ ꯕꯨꯠꯄꯨ ꯇꯥꯟꯅꯕ, ꯕꯨꯠ ꯅꯈꯣꯏꯕꯨ ꯊꯨꯞꯍꯟꯕ ꯉꯝꯕ ꯃꯤꯗꯣ ꯑꯩꯅꯤ꯫ ꯑꯩꯅ ꯊꯦꯡꯅꯕ ꯕꯨꯠ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯕꯨꯠꯅ ꯑꯃꯨꯛ ꯅꯅꯥꯏ ꯑꯩꯗꯤ ꯀꯧꯕꯤꯔꯛꯄꯒꯤ ꯂꯥꯛꯆꯕꯅꯤ, ꯑꯩꯕꯨꯗꯤ ꯂꯥꯛꯅꯕꯤꯒꯅꯨ꯫ ꯀꯤꯊꯨꯝꯅ ꯑꯩꯅ ꯍꯥꯏꯕꯕꯨ ꯏꯜꯂꯕꯗꯤ ꯀꯔꯤꯃꯇ ꯁꯣꯛꯍꯜꯂꯣꯏ꯫ ꯅꯪ ꯍꯧꯖꯤꯛꯀꯤ ꯆꯩꯅꯥꯗꯣ ꯈꯪꯂꯦꯗꯅ, ꯁꯦꯡꯅ ꯁꯦꯡꯅ ꯂꯤꯌꯨ ꯕꯨꯠ ꯅꯈꯣꯏꯒꯤ ꯃꯔꯝꯗ꯫ ꯕꯨꯠꯅ ꯑꯃꯨꯛ ꯕꯨꯠ ꯑꯩꯈꯣꯏꯁꯦ ꯃꯇꯣꯝꯇ ꯄꯣꯛꯆꯔꯛꯄ, ꯏꯁꯣꯔꯅ ꯁꯦꯝꯂꯛꯄ ꯅꯠꯇꯦ, ꯇꯥꯏꯕꯪ ꯃꯤ ꯅꯈꯣꯏꯅ ꯁꯦꯝꯂꯛꯄꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯅ ꯅꯈꯣꯏꯕꯨ ꯁꯦꯝꯂꯛꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯈꯪꯍꯟ ꯀꯤꯍꯟꯕ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯕꯨꯠ ꯁꯥꯟꯅꯕ ꯃꯤꯗꯨꯅ ꯕꯨꯠ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯗꯕꯒꯤ ꯕꯨꯠꯁꯤꯡꯅ ꯀꯣꯏꯉꯥꯎꯅꯗꯨꯅ ꯃꯆꯤ ꯃꯆꯤꯗ ꯂꯩꯔꯤ꯫ ꯕꯨꯠ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯅ ꯂꯥꯟꯅ ꯂꯧꯔꯤ꯫ ꯀꯤꯊꯨꯝꯅ ꯍꯪꯕ ꯌꯥꯕ ꯍꯪꯉꯤ, ꯕꯨꯠꯁꯨ ꯈꯨꯝꯕ ꯌꯥꯕ ꯈꯨꯝꯃꯤ꯫ ꯍꯪꯕ ꯌꯥꯕ ꯃꯈꯩ ꯍꯪꯂꯕ ꯃꯇꯨꯡꯗ ꯀꯤꯊꯨꯝꯅ ꯐꯔꯦ ꯅꯪ ꯆꯠꯂꯨ, ꯃꯅꯤꯟ ꯑꯣꯏꯕ ꯊꯋꯥꯏ ꯌꯥꯎꯗꯕ, ꯅꯍꯥꯛ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯇꯤꯟꯈ꯭ꯔꯣ ꯍꯥꯏꯅ ꯕꯨꯠꯇꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯕꯨꯠꯇꯨ ꯃꯥꯡꯈ꯭ꯔꯦ꯫ ꯀꯤꯊꯨꯝ ꯚꯥꯞ ꯇꯥꯔꯦ ꯃꯤꯌꯥꯝꯅ ꯋꯥꯅꯔꯤꯕ ꯄꯨꯝꯕ ꯀꯣꯛꯂꯒꯅꯤ, ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗꯤ ꯕꯨꯠꯀꯤ ꯀꯩꯊꯦꯜꯗꯒꯤ ꯑꯆꯥ ꯑꯊꯛ ꯆꯥꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤ꯫ ꯃꯁꯤꯕꯨ ꯑꯩꯅ ꯍꯥꯏꯔꯨꯕꯗ ꯊꯥꯖꯕꯤꯒꯗ꯭ꯔꯥ ꯊꯥꯖꯕꯤꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯀꯤꯊꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯕ ꯀꯧꯊꯣꯛꯂꯦ, ꯋꯥꯔꯤ ꯋꯥꯈꯣꯡ ꯇꯥꯛꯇꯨꯅ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯆꯠꯅꯕ ꯄꯥꯎ ꯄꯤꯔꯦ꯫ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯀꯥꯕ ꯌꯥꯕ ꯅꯨꯃꯤꯠꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ꯫ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯀꯥꯔꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄ, ꯅꯨꯃꯤꯗꯥꯡꯗ ꯆꯠꯊꯣꯛꯄ ꯆꯦꯛꯁꯤꯟꯕ ꯇꯥꯔꯦ꯫ ꯀꯤꯊꯨꯝꯅ ꯇꯥꯛꯄ ꯃꯇꯨꯡꯏꯟꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯃꯩꯀꯣꯏ ꯆꯐꯨꯒꯤ ꯆꯦꯒꯥꯏ ꯊꯤꯕ ꯆꯠꯅꯔꯦ꯫ ꯀꯩꯊꯦꯜ ꯆꯠꯄ ꯌꯥꯎꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯆꯦꯒꯥꯏ ꯊꯤꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯅꯔꯦ꯫ ꯂꯩꯔꯛ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯆꯦꯒꯥꯏ ꯊꯤꯅꯕꯗꯨ ꯊꯪꯅꯕ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯄꯥꯎ ꯇꯥꯕꯗ ꯉꯛꯅꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯂꯩꯔꯛ ꯈꯨꯜꯒꯤ ꯃꯤꯅ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡ ꯃꯣꯡꯐꯝꯗ ꯆꯦꯒꯥꯏ ꯊꯤꯅꯔꯤꯕ ꯃꯔꯝꯗꯨ ꯈꯪꯅꯤꯡꯕꯅ ꯀꯣꯏꯍꯪ ꯍꯪꯅꯔꯤ꯫ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯀꯥꯒꯗꯕ ꯅꯨꯃꯤꯠ ꯄꯥꯅꯔꯤ꯫ ꯀꯤꯊꯨꯝꯒꯤ ꯌꯨꯝꯗ ꯂꯥꯛꯄꯒ ꯆꯠꯈꯤꯕꯒ ꯃꯤꯁꯤꯡꯅ ꯀꯤꯔꯤꯛ ꯀꯤꯔꯤꯛ ꯏꯟꯅꯔꯤ꯫ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯀꯥꯕ ꯌꯥꯎꯍꯧꯗꯕ ꯌꯥꯗꯦ, ꯅꯨꯃꯤꯠꯇꯨ ꯀꯩꯗꯧꯉꯩꯅꯣ ꯄꯥꯎ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯕꯁꯤꯅ ꯀꯤꯊꯨꯝ ꯈꯨꯝꯕ ꯂꯥꯛꯄ ꯉꯝꯗꯔꯦ꯫ ꯇꯥꯏꯕꯪꯄꯥꯟꯗ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯋꯥꯅꯤ ꯕꯨꯠꯀꯤ ꯀꯩꯊꯦꯜꯗ ꯆꯠꯄꯒꯤ ꯋꯥꯔꯤꯁꯦ꯫ ꯃꯩ ꯃꯩ ꯉꯥꯡꯅꯩ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯀꯥꯒꯗꯕ ꯀꯩꯊꯦꯜꯅꯤ, ꯆꯦꯒꯥꯏꯅ ꯂꯩꯕ ꯅꯠꯇ꯭ꯔꯕꯗꯤ ꯄꯤꯗꯦ꯫ ꯌꯣꯜꯂꯤꯕ ꯄꯣꯠꯇꯨ ꯇꯤꯟ ꯀꯥꯡ ꯉꯥꯛꯇꯅꯤ, ꯆꯥꯕ ꯉꯝꯅꯤ ꯉꯝꯃꯣꯏ ꯈꯪꯗꯦ꯫ ꯕꯨꯠ ꯊꯦꯡꯅꯗꯅꯕ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯥꯒꯤ ꯃꯊꯧ ꯇꯧꯕ ꯆꯠꯅꯗ꯭ꯔꯦ꯫ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯀꯥꯔꯒ ꯕꯨꯠꯀꯤ ꯑꯆꯥ ꯑꯊꯛ ꯆꯥꯍꯧꯅꯕ ꯃꯤ ꯄꯨꯝꯕ ꯁꯦꯝ ꯁꯥꯅꯔꯤ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡꯁꯨ ꯕꯨꯠ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯉꯥꯡꯅꯔꯦ꯫ ꯕꯨꯠ ꯑꯣꯛꯅꯕꯗꯒꯤ ꯉꯥꯎꯔꯦ ꯍꯥꯏꯕ ꯌꯥꯎ, ꯅꯥꯔꯦ ꯍꯥꯏꯕ ꯌꯥꯎ꯫
ꯀꯤꯅꯕꯅ ꯂꯣꯏꯔꯤ꯫ ꯅꯤꯡꯊꯧꯅ ꯚꯨꯠꯀꯤ ꯃꯔꯝꯗ ꯈꯪ ꯍꯩꯕ ꯑꯣꯖꯥ ꯃꯥꯏꯕ ꯀꯅꯥ ꯀꯅꯥ ꯂꯩꯔꯤ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯊꯤꯕ ꯂꯦꯞꯇꯦ꯫ ꯑꯈꯪ ꯑꯍꯩ ꯀꯅꯥ ꯑꯃꯠꯇꯅ ꯚꯨꯠꯄꯨ ꯇꯥꯟꯕ ꯉꯝꯕ ꯌꯥꯎꯗ꯭ꯔꯦ꯫ ꯀꯤꯊꯨꯝ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯐꯪꯅꯕ ꯊꯤꯌꯨ꯫ ꯅꯤꯡꯊꯧ, ꯑꯩꯒꯤ ꯂꯩꯕꯥꯛꯁꯦ ꯚꯨꯠ ꯂꯩꯕꯥꯛ ꯑꯣꯟꯈꯤꯒꯗꯧꯔꯤ꯫ ꯃꯔꯥꯏ ꯃꯁꯟ ꯊꯥꯕꯗ ꯀꯤꯊꯨꯝ ꯊꯤꯕ ꯈꯪꯗꯔꯤ ꯍꯥꯏꯕ ꯉꯥꯛꯇ꯫ ꯃꯃꯩꯗ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯀꯥꯡꯒꯣꯠ ꯇꯣꯡꯗꯨꯅ ꯂꯩꯔꯛ-ꯈꯨꯜ ꯊꯤꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯀꯥꯡꯒꯣꯠ ꯇꯣꯡꯗꯨꯅ ꯀꯤꯊꯨꯝ ꯐꯥꯕ ꯂꯥꯛꯂꯤ ꯍꯥꯏꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯦ꯫ ꯀꯤꯊꯨꯝꯒꯤ ꯌꯨꯝ ꯊꯤꯔꯛꯄꯗ ꯃꯤꯁꯤꯡꯅ ꯊꯣꯔꯛꯄꯒ ꯆꯪꯈꯤꯕꯒ ꯈꯨꯔꯛ ꯍꯥꯡꯗꯦ꯫ ꯅꯤꯡꯊꯧꯅ ꯀꯥꯡꯒꯣꯠ ꯇꯣꯡꯗꯨꯅ ꯂꯥꯛꯄꯁꯤ ꯃꯤ ꯑꯃꯠꯇꯅ ꯃꯃꯥꯡꯗ ꯎꯈꯤꯗ꯭ꯔꯤ꯫ ꯃꯇꯝꯗꯨꯗ ꯗꯣꯂꯥꯏ ꯐꯥꯎꯕ ꯅꯤꯡꯊꯧ ꯇꯣꯡꯅꯔꯝꯗ꯭ꯔꯤ꯫ ꯀꯥꯡꯒꯣꯠ ꯇꯣꯡꯕ ꯑꯁꯤꯁꯨ ꯅꯤꯡꯊꯧ ꯅꯠꯇꯅ ꯀꯅꯥꯁꯨ ꯇꯣꯡꯅꯗꯦ, ꯇꯣꯡꯕꯁꯨ ꯉꯝꯗꯦ꯫ ꯀꯥꯡꯒꯣꯠ ꯑꯣꯏꯖꯔꯕꯁꯨ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯈ꯭ꯔꯕ ꯀꯥꯡꯒꯣꯠꯅꯤ꯫ ꯀꯥꯡꯒꯣꯠ ꯍꯥꯏꯖꯕꯗꯅꯤ, ꯇꯨꯝꯂꯒ ꯆꯠꯄ ꯌꯥꯕ ꯀꯥꯡꯒꯣꯠꯅꯤ꯫ ꯅꯤꯡꯊꯧꯅ ꯀꯤꯊꯨꯝꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯀꯤꯊꯨꯝ ꯎꯅꯔꯦ꯫ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯂꯥꯛꯄ ꯎꯕꯗ ꯀꯤꯊꯨꯝꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯖꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯦ, ꯀꯤꯊꯨꯝ, ꯅꯪꯕꯨ ꯊꯤꯕꯗ ꯏꯅꯥꯏ ꯏꯁꯟꯁꯤꯡ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯅꯪꯗꯤ ꯚꯨꯠꯀꯤ ꯃꯔꯝꯗ ꯈꯪꯏ ꯍꯥꯏ꯫ ꯅꯪꯅ ꯀꯔꯝꯅ ꯚꯨꯠ ꯇꯥꯟꯅꯔꯤꯕꯅꯣ? ꯚꯨꯠꯅ ꯅꯪꯕꯨ ꯀꯤ ꯇꯥꯕꯗ ꯅꯤꯡꯊꯧꯍꯣꯏꯅ ꯅꯪꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯀꯧꯕꯅꯤ꯫ ꯅꯪ ꯉꯁꯤꯃꯛ ꯅꯤꯡꯊꯧꯍꯣꯏꯒ ꯀꯣꯅꯨꯡꯗ ꯆꯠꯇꯕ ꯌꯥꯗꯦ꯫ ꯀꯤꯊꯨꯝꯅ ꯍꯥꯟꯅ ꯅꯨꯡꯁꯥ ꯊꯤꯔꯝꯕꯗꯨ ꯚꯨꯠꯀꯤꯗꯃꯛ ꯊꯤꯔꯛꯄ ꯑꯣꯏꯔꯦ ꯈꯪꯕꯗꯒꯤ ꯀꯤꯊꯨꯝ ꯀꯣꯅꯨꯡꯗ ꯆꯠꯂꯒꯦ ꯈꯜꯂꯦ꯫ ꯈꯨꯗꯛꯇ ꯅꯤꯡꯊꯧꯒ ꯀꯥꯡꯒꯣꯠ ꯑꯗꯨꯗ ꯇꯣꯡꯃꯤꯟꯅꯗꯨꯅ ꯀꯣꯅꯨꯡ ꯆꯠꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯉꯥꯡꯅꯩ, ꯀꯤꯊꯨꯝ ꯅꯤꯡꯊꯧꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯗ ꯊꯕꯛ ꯍꯥꯞꯈꯤꯗꯧꯔꯦ꯫ ꯀꯤꯊꯨꯝ ꯑꯆꯧ ꯑꯁꯥꯡ ꯃꯔꯛꯇ ꯇꯤꯟꯕ ꯐꯪꯈꯤꯗꯧꯔꯦ꯫ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, ꯀꯤꯊꯨꯝ ꯀꯣꯅꯨꯡꯗ ꯄꯨꯈ꯭ꯔꯦ, ꯑꯩꯈꯣꯏ ꯚꯨꯠꯀꯤ ꯀꯩꯊꯦꯜ ꯀꯥꯕ ꯁꯣꯏꯔꯅꯤ꯫ ꯀꯤꯊꯨꯝ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯉꯥꯛꯇ ꯚꯨꯠꯀꯤ ꯀꯩꯊꯦꯜꯁꯨ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ, ꯈꯪꯂꯕꯁꯨ ꯆꯠꯄ ꯉꯝꯃꯣꯏ꯫ ꯀꯩꯊꯦꯜ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯦꯒꯥꯏ ꯃꯌꯥꯝ ꯈꯣꯝꯂꯨꯔꯒ ꯀꯩꯊꯦꯜ ꯀꯥꯕ ꯐꯪꯂꯣꯏꯗꯧꯔꯤ꯫ ꯀꯩꯊꯦꯜ ꯀꯥꯗ꯭ꯔꯕꯗꯤ ꯑꯆꯥ ꯑꯊꯛ ꯆꯥꯕꯁꯨ ꯐꯪꯂꯔꯣꯏ, ꯚꯨꯠꯀꯤ ꯑꯋꯥꯕꯁꯨ ꯀꯣꯛꯂꯔꯣꯏ꯫ ꯀꯔꯝ ꯇꯧꯅꯤ? ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯋꯥꯅꯔꯦ꯫ ꯀꯤꯊꯨꯝꯗꯨ ꯉꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤ? ꯃꯌꯥꯝ ꯋꯥ ꯇꯥꯅꯔꯦ꯫ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯃꯍꯥꯛꯅ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯀꯣꯅꯨꯡꯗ ꯆꯠꯅꯕ ꯈꯟꯅꯔꯦ꯫ ꯀꯤꯊꯨꯝ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯅꯤꯡꯊꯧꯅ ꯀꯤꯊꯨꯝꯕꯨ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯜꯂꯦ꯫ ꯑꯆꯥ ꯑꯊꯛ ꯑꯊꯨꯝ ꯑꯍꯥꯎ ꯄꯤꯖꯔꯦ꯫ ꯀꯤꯊꯨꯝꯁꯨ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯊꯧꯒꯜꯂꯣꯟ ꯀꯥꯏꯗꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯦ, ꯅꯪꯒꯤ ꯅꯃꯤꯡ ꯇꯥꯕ ꯀꯨꯏꯔꯦ, ꯅꯪꯕꯨ ꯊꯤꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯀꯤꯊꯨꯝꯕꯨ ꯊꯤꯕꯤꯕꯒꯤ ꯃꯔꯝꯗꯨ ꯇꯥꯛꯄꯤꯌꯨ꯫ ꯅꯤꯡꯊꯧꯅ, ꯅꯪꯅ ꯚꯨꯠ ꯇꯥꯟꯅꯩ, ꯚꯨꯠꯅ ꯅꯪꯕꯨ ꯌꯥꯝꯅ ꯀꯤ ꯍꯥꯏꯕꯗꯨꯗ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯀꯤꯊꯨꯝꯅ ꯑꯃꯨꯛ, ꯃꯍꯧꯁꯥ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯊꯦꯡꯅꯕ ꯚꯨꯠꯁꯤꯡ ꯇꯥꯟꯅꯩ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯦ, ꯚꯨꯠꯀ ꯑꯩꯒ ꯁꯨꯡꯊꯦꯡ ꯊꯦꯡꯅꯕ ꯐꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ, ꯍꯧꯖꯤꯛ ꯚꯨꯠꯅ ꯂꯩꯕꯥꯛꯁꯦ ꯋꯥꯏ ꯆꯥꯏꯔꯤ, ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯦ, ꯑꯈꯪ ꯑꯍꯩ ꯐꯥꯎꯕꯅ ꯚꯨꯠ ꯇꯥꯟꯕ ꯉꯝꯗ꯭ꯔꯦ, ꯚꯨꯠꯅ ꯃꯤ ꯄꯨꯝꯕ ꯈꯪꯍꯟꯕ ꯀꯤꯍꯟꯕ ꯇꯣꯏꯔꯦ꯫ ꯚꯨꯠꯄꯨ ꯊꯦꯡꯅꯕ ꯉꯝꯒꯗꯕꯁꯤ ꯅꯪ ꯅꯠꯇꯅ ꯂꯩꯇ꯭ꯔꯦ꯫ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯅꯥ ꯂꯨꯄꯥ ꯑꯄꯥꯝꯕꯗꯨ ꯍꯥꯏꯔꯨ, ꯅꯤꯡꯊꯧꯍꯣꯏꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯚꯨꯠ ꯇꯥꯟꯅꯕ ꯅꯪꯅ ꯈꯪꯕ ꯂꯩꯋꯥ ꯇꯤꯟꯋꯥꯗꯨ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯇꯥꯛꯑꯣ꯫ ꯀꯤꯊꯨꯝꯅ, ꯅꯅꯥꯏ, ꯑꯩꯗꯤ ꯚꯨꯠꯀꯤ ꯃꯟꯇ꯭ꯔ ꯂꯩꯋꯥ ꯈꯪꯖꯕ ꯅꯠꯆꯗꯦ꯫ ꯑꯩꯕꯨ ꯃꯤ ꯃꯌꯥꯝꯅ ꯚꯨꯠꯄꯨ ꯂꯥꯛꯅꯕ ꯉꯝꯃꯤ, ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯍꯥꯏꯅ ꯉꯥꯡꯅꯩ꯫ ꯃꯗꯨꯗꯤ ꯑꯆꯨꯝꯕꯅꯤ, ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯔꯤꯁꯨ ꯌꯥꯎꯗꯦ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ, ꯅꯪꯒꯤ ꯚꯨꯠꯀꯤ ꯂꯩꯋꯥꯗꯨ ꯇꯥꯛꯄꯗ ꯅꯪꯅ ꯂꯧꯅꯤꯡꯕ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯄꯤꯒꯅꯤ, ꯅꯪꯕꯨ ꯃꯣꯏꯊꯦꯝ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯀꯤꯊꯨꯝꯅ ꯑꯃꯨꯛ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ, ꯅꯤꯡꯊꯧꯗꯒꯤ ꯑꯩꯅ ꯃꯁꯤꯒꯤꯗꯃꯛ ꯃꯃꯜ ꯂꯧꯖꯔꯣꯏ꯫ ꯑꯩꯅ ꯈꯪꯖꯕ ꯑꯗꯨꯇ ꯍꯪꯒꯠꯆꯈꯤ꯫ ꯚꯨꯠ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯈꯤꯕ ꯃꯅꯤꯟꯗꯒꯤ ꯑꯣꯟꯕ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯄꯣꯠꯁꯛꯅꯤ꯫ ꯚꯨꯠ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯀꯤ ꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯆꯥꯏꯁꯤꯜꯂꯕꯗꯤ ꯍꯦꯛꯇ ꯆꯦꯟꯈꯤꯅꯤ꯫ ꯍꯛꯀꯤ ꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯍꯩꯅꯗꯦ, ꯊꯨꯞꯄꯤ, ꯍꯛꯀꯤ ꯏꯁꯤꯡ ꯆꯣꯡꯕꯗ ꯊꯨꯞꯄꯤ ꯊꯨꯞꯄꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯝꯐꯝ ꯊꯣꯛꯏꯅ꯫ ꯅꯪꯅ ꯃꯁꯤꯒꯤ ꯎꯄꯥꯏ ꯑꯁꯤ ꯃꯤ ꯈꯨꯗꯤꯡꯗ ꯍꯥꯏꯗꯣꯛꯇꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯤꯊꯨꯝꯅ, ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯈꯔꯗ ꯇꯥꯛꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯝ ꯇꯧꯕꯅꯣ ꯈꯪꯗꯦ, ꯚꯨꯠꯅ ꯍꯥꯠꯇꯨꯅ ꯁꯤꯈꯤꯕ ꯌꯥꯎꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯉꯛꯅ, ꯅꯪꯒꯤ ꯍꯛꯀꯤ ꯏꯁꯤꯡꯒ ꯑꯇꯣꯞꯄ ꯃꯤꯒꯤ ꯏꯁꯤꯡꯒ ꯀꯔꯤ ꯈꯦꯠꯅꯔꯤ? ꯀꯤꯊꯨꯝꯅ, ꯁꯤꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯐꯨ ꯑꯃ ꯀꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯛꯀꯤ ꯏꯁꯤꯡꯗꯨ ꯍꯥꯟꯅꯅ ꯆꯐꯨ ꯑꯃꯗ ꯍꯥꯞꯂꯒ ꯆꯥꯏꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯈꯨꯗꯛꯇ ꯍꯛꯀꯤ ꯏꯁꯤꯡ ꯂꯧꯔꯒ ꯆꯥꯏꯔꯕꯗꯤ ꯚꯨꯠꯅ ꯁꯣꯏꯗꯅ ꯊꯨꯞꯀꯅꯤ ꯈꯜꯂꯤ꯫ ꯅꯤꯡꯊꯧꯅ, ꯑꯗꯨꯗꯤ ꯑꯩꯅ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯅꯪꯅ ꯍꯥꯏꯕꯁꯤꯡꯗꯨ ꯇꯧꯍꯟꯕꯗ ꯚꯨꯠ ꯁꯣꯏꯗꯅ ꯆꯦꯟꯒꯗ꯭ꯔꯥ?
ꯀꯤꯊꯨꯝꯅ ꯆꯦꯟꯒꯅꯤ ꯍꯛꯀꯤ ꯏꯁꯤꯡꯒꯤ ꯃꯒꯨꯟ ꯆꯥꯎꯈ꯭ꯔꯄꯣꯠꯅꯤ ꯑꯅꯥꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯐꯥꯎꯕ ꯀꯣꯛꯄ ꯉꯝꯂꯤꯕꯅꯤ ꯍꯛꯀꯤ ꯏꯁꯤꯡ ꯊꯛꯂꯒ ꯍꯛꯆꯥꯡꯗ ꯐꯨꯔꯤ ꯊꯨꯡꯕ ꯄꯥꯠꯄ ꯇꯣꯡꯁꯥꯗ ꯆꯤꯛꯄ ꯅꯥꯕ ꯌꯥꯎꯕꯗ ꯍꯛꯀꯤ ꯏꯁꯤꯡꯅ ꯇꯩꯕ ꯅꯥꯟꯕ ꯇꯧꯕꯗ ꯐꯩ ꯍꯥꯏꯅꯩ꯫ ꯅꯤꯡꯊꯧꯅ ꯅꯪꯁꯤꯗꯤ ꯚꯨꯠ ꯇꯥꯟꯕꯗ ꯅꯠꯇꯦ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃꯁꯨꯅꯤ ꯑꯇꯩ ꯑꯇꯩ ꯑꯈꯪꯕꯁꯤꯡꯁꯨ ꯍꯥꯏꯌꯨ ꯅꯪꯒꯤ ꯃꯅꯥ ꯄꯤꯒꯅꯤ꯫ ꯀꯤꯊꯨꯝꯅ ꯏꯅꯤꯡꯊꯧ ꯈꯅꯥꯎ ꯆꯥꯊꯠꯄ ꯌꯥꯔꯤꯗ ꯏ ꯊꯣꯛꯄ ꯌꯥ ꯆꯤꯛꯄ ꯅꯥꯕ ꯍꯛꯀꯤ ꯏꯁꯤꯡꯅ ꯆꯤꯟ ꯇꯦꯡꯕꯗ ꯐꯍꯟꯕ ꯉꯝꯃꯤ꯫ ꯃꯥꯏꯗ ꯎꯔꯤꯡ ꯊꯨꯡꯕ ꯂꯥꯏꯀꯨꯞ ꯊꯨꯡꯕ ꯂꯣꯏꯅ ꯐꯩ꯫ ꯅꯤꯡꯊꯧꯅ ꯐꯔꯦ ꯅꯪꯅ ꯑꯄꯥꯝꯕ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯦꯜꯂꯤ ꯁꯅꯥ ꯂꯨꯄꯥ ꯈꯔꯗꯤ ꯄꯤꯔꯒꯅꯤ꯫ ꯀꯤꯊꯨꯝꯅ ꯇꯥꯛꯄꯗꯨ ꯆꯥꯡꯌꯦꯡꯅꯕ ꯅꯨꯃꯤꯗꯥꯡꯗ ꯃꯅꯥꯏ 2-3 ꯆꯠꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯀꯤꯊꯨꯝꯅ ꯇꯥꯛꯄꯗꯨꯃꯛ ꯇꯧꯕꯗ ꯚꯨꯠ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯦ꯫ ꯈꯪꯂꯦ ꯅꯤꯡꯊꯧꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯚꯨꯠ ꯑꯗꯨꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯀꯤꯊꯨꯝꯅ ꯇꯥꯛꯄ ꯃꯇꯨꯡꯏꯟꯅ ꯇꯧꯕꯗꯒꯤ ꯃꯤ ꯑꯃꯠꯇ ꯀꯤꯅꯔꯛꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯈꯨꯜꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯚꯨꯠ ꯇꯥꯟꯅꯕꯒꯤ ꯊꯕꯛꯇ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯦ꯫ ꯀꯤꯊꯨꯝꯅ ꯅꯤꯡꯊꯧꯗ ꯑꯆꯨꯝꯕ ꯂꯩꯋꯥ ꯑꯃ ꯇꯥꯛꯄꯤꯕꯗꯒꯤ ꯍꯧꯖꯤꯛ ꯚꯨꯠ ꯊꯣꯛꯂꯕꯁꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯚꯨꯠꯁꯤꯡ ꯁꯨꯛꯊꯦꯡ ꯊꯦꯡꯅꯔꯔꯣꯏ ꯍꯥꯏꯔꯕꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯎꯄꯥꯏ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯀꯤꯊꯨꯝꯗ ꯍꯪꯉꯤ꯫ ꯀꯤꯊꯨꯝꯅ ꯚꯨꯠꯀꯤ ꯀꯩꯊꯦꯜꯒꯤ ꯉꯥꯃꯣꯛ ꯑꯆꯥ ꯑꯊꯛ ꯆꯥꯔꯕꯗꯤ ꯚꯨꯠ ꯁꯨꯛꯊꯦꯡ ꯊꯦꯡꯅꯔꯔꯣꯏ꯫ ꯅꯤꯡꯊꯧꯅ ꯃꯗꯨ ꯅꯪꯗꯤ ꯆꯥꯔꯕ꯭ꯔꯥ? ꯍꯣꯏ ꯆꯥꯖꯔꯦ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯚꯨꯠ ꯊꯦꯡꯅꯗ꯭ꯔꯦ? ꯑꯩ ꯚꯨꯠ ꯊꯦꯡꯅꯕꯗꯤ ꯂꯥꯏꯔꯗꯅ ꯚꯨꯠꯅ ꯑꯩ ꯂꯥꯛꯄ ꯃꯥꯏꯀꯩꯗ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯚꯨꯠꯀꯤ ꯀꯩꯊꯦꯜꯗꯤ ꯀꯗꯥꯏꯗ ꯂꯩ? ꯀꯤꯊꯨꯝꯅ ꯚꯨꯠꯀꯤ ꯀꯩꯊꯦꯜꯗꯤ ꯚꯨꯠꯀꯤ ꯈꯨꯜ ꯃꯌꯥꯒꯤ ꯂꯝꯍꯥꯡ ꯑꯃꯗ ꯂꯩ꯫ ꯅꯤꯡꯊꯧꯅ ꯚꯨꯠꯀꯤ ꯀꯩꯊꯦꯜꯗ ꯅꯤꯡꯊꯧ ꯑꯩꯕꯨꯁꯨ ꯄꯨꯔꯒ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯌꯥꯎꯅ꯫ ꯀꯤꯊꯨꯝꯅ ꯀꯩꯊꯦꯜ ꯀꯥꯕꯁꯤ ꯁꯨꯞꯅꯇꯒꯤ ꯊꯥ ꯑꯃꯗ ꯑꯃꯨꯛꯇꯅꯤ ꯅꯨꯃꯤꯠ ꯑꯁꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯣꯏꯒꯗꯕꯅꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯀꯥꯒꯗꯕꯅꯤ ꯊꯥ ꯑꯃꯗ ꯑꯃꯨꯛꯇꯅꯤ ꯀꯩꯊꯦꯜ ꯍꯥꯡꯒꯗꯕ꯫ ꯅꯤꯡꯊꯧꯅ ꯀꯩꯊꯦꯜꯗꯨ ꯌꯧꯅꯕ ꯆꯠꯄꯗ ꯄꯨꯡ ꯀꯌꯥ ꯆꯪꯒꯅꯤ? ꯀꯤꯊꯨꯝꯅ ꯏꯅꯤꯡꯊꯧꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯠꯂꯕꯗꯤ ꯄꯨꯡ 9 ꯆꯪꯒꯅꯤ ꯁꯦꯟ ꯄꯨꯗꯕ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯧꯅ ꯁꯦꯟꯗꯤ ꯀꯌꯥ ꯀꯌꯥ ꯄꯨꯒꯅꯤ ꯃꯤ ꯑꯃꯅ? ꯀꯤꯊꯨꯝ ꯁꯦꯟꯗꯤ ꯑꯩꯈꯣꯏꯅ ꯆꯠꯅꯔꯤꯕ ꯁꯦꯟꯗꯨ ꯅꯠꯇꯦ꯫ ꯀꯔꯝꯕ ꯁꯦꯟꯅꯣ? ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯐꯪꯂꯣꯏꯗ꯭ꯔꯥ? ꯀꯤꯊꯨꯝꯅ ꯃꯤ ꯁꯤꯕꯒꯤ ꯄꯣꯠꯂꯣꯏꯕꯗ ꯆꯪꯕ ꯃꯩꯀꯣꯏ ꯆꯐꯨꯒꯤ ꯆꯦꯒꯥꯏꯅ ꯂꯩꯒꯗꯕꯅꯤ꯫ ꯉꯁꯤ ꯅꯤꯅꯤꯗ ꯉꯥꯏꯔꯤ ꯊꯥꯁꯤ ꯅꯨꯃꯤꯠꯁꯤꯗ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯊꯥꯁꯤ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤ ꯉꯥꯏꯔꯝꯒꯅꯤ ꯑꯩ ꯉꯁꯤꯃꯛ ꯍꯟꯖꯈ꯭ꯔꯒꯦ꯫ ꯈꯧꯖꯥꯎ ꯑꯃ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯈꯔ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯇꯥꯎꯊꯈꯤ꯫ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯦꯜꯂꯦ ꯅꯪꯒꯤ ꯃꯅꯥꯅꯤ ꯂꯧꯔꯣ꯫ ꯀꯤꯊꯨꯝꯅ ꯅꯅꯥꯏ ꯑꯩꯗꯤ ꯏꯅꯤꯡꯊꯧꯗ ꯄꯣꯠꯁꯛ ꯑꯃꯠꯇꯕꯨ ꯄꯨꯔꯛꯇꯨꯅ ꯀꯠꯆꯕ ꯉꯝꯖꯗꯦ꯫ ꯅꯤꯡꯊꯧꯅ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯚꯨꯠꯀꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯑꯁꯤꯅ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯗꯒꯤ ꯍꯦꯜꯂꯕꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯂꯩꯔꯛ ꯈꯨꯟ ꯐꯥꯎꯕ ꯌꯧꯅꯕ ꯊꯤꯟꯒꯅꯤ꯫ ꯀꯤꯊꯨꯝꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩ ꯏꯇꯣꯝꯇ ꯆꯠꯆꯈꯤꯒꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯚꯨꯠꯀꯤ ꯀꯩꯊꯦꯜꯒꯤ ꯄꯣꯠ ꯂꯩꯕ ꯐꯪꯅꯕ ꯃꯩꯀꯣꯏ ꯆꯐꯨꯒꯤ ꯆꯦꯒꯥꯏꯗꯨ ꯊꯤꯕꯤꯅꯕ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯈ꯭ꯔꯣ꯫ ꯅꯤꯡꯊꯧꯅ ꯏꯅꯥꯏꯁꯤꯡꯗ ꯃꯃꯨꯠ ꯇꯥꯅ ꯁꯤꯟꯅꯔꯝꯒꯦ ꯅꯪꯕꯨ ꯑꯩꯅ ꯅꯌꯨꯝꯗꯒꯤ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯥ ꯊꯤꯅꯔꯝꯒꯅꯤ ꯑꯩꯅ ꯅꯌꯨꯝ ꯐꯥꯎꯕ ꯅꯤꯡꯊꯧꯒꯤ ꯀꯥꯡꯒꯣꯠ ꯑꯁꯤꯗ ꯊꯤꯟꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯩꯀꯣꯏ ꯆꯐꯨ ꯊꯤꯅꯕ ꯃꯅꯥꯏꯁꯤꯡꯗ ꯑꯃꯗꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯪꯍꯜꯂꯝꯂꯤ꯫ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯀꯤꯊꯨꯝ ꯃꯥꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯂꯤ꯫ ꯀꯤꯊꯨꯝ ꯊꯤꯜꯂꯝꯂꯒ ꯅꯤꯡꯊꯧ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯀꯤꯊꯨꯝ ꯍꯜꯂꯛꯂꯦ ꯇꯥꯕꯗ ꯂꯩꯔꯛ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯅꯔꯤ꯫ ꯚꯨꯠꯀꯤ ꯀꯩꯊꯦꯜ ꯆꯠꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅꯔꯤ꯫ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯊꯥꯁꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯚꯨꯠꯀꯤ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯥꯕꯨꯁꯨ ꯚꯨꯠꯀꯤ ꯀꯩꯊꯦꯜ ꯆꯠꯄꯗꯨ ꯌꯥꯎꯍꯟꯅꯤꯡꯂꯤ꯫ ꯉꯁꯤꯃꯛ ꯆꯠꯂꯒ ꯄꯥꯎ ꯄꯤꯔꯨꯅꯕ ꯇꯧꯒꯦ ꯈꯜꯂꯤ꯫ ꯀꯤꯊꯨꯝ ꯃꯌꯨꯝ ꯌꯧꯕꯗ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯂꯣꯏꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟꯗ ꯂꯩꯔꯝꯂꯤ꯫ ꯍꯌꯦꯡ ꯆꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯡ ꯀꯌꯥꯗ ꯌꯨꯝꯗꯒꯤ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯍꯪꯅꯔꯤ꯫ ꯉꯟꯅ ꯆꯠꯄꯁꯨ ꯐꯔꯛ ꯇꯥꯒꯅꯤ ꯊꯦꯡꯅ ꯆꯠꯂꯦ ꯀꯩꯊꯦꯜ ꯈꯝꯈꯤꯅꯤ ꯁꯣꯏꯕꯗꯤ ꯌꯥꯗꯕꯅꯤ ꯃꯌꯥꯝꯅ ꯉꯟꯅ ꯆꯠꯄꯅ ꯐꯩ ꯊꯦꯡꯗꯣꯛꯈ꯭ꯔꯕꯗꯤ ꯀꯩꯊꯦꯜ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯊꯥꯁꯤ ꯉꯥꯏꯕ ꯉꯝꯂꯔꯣꯏ꯫ ꯚꯨꯠꯀꯤ ꯀꯩꯊꯦꯜ ꯎꯅꯤꯡꯕ ꯀꯥꯡꯕꯨ ꯑꯃ ꯚꯨꯠꯀꯤ ꯀꯩꯊꯦꯜꯒꯤ ꯑꯆꯥ ꯑꯊꯛ ꯆꯥꯅꯤꯡꯕ ꯀꯥꯡꯕꯨ ꯑꯃ ꯚꯨꯠ ꯃꯌꯥꯝ ꯎꯅꯤꯡꯕꯒꯤ ꯋꯥꯈꯜꯗ ꯂꯥꯡꯇꯛꯅꯕ ꯀꯥꯡꯕꯨ ꯑꯃ ꯃꯥꯒꯤ ꯃꯥꯒꯤ ꯑꯅꯤꯡꯕꯁꯤꯡꯗꯨꯅ ꯍꯌꯦꯡ ꯍꯥꯏꯕꯗꯣ ꯉꯥꯏꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ ꯈꯔ ꯈꯔ ꯃꯝꯁꯤꯜꯂꯛꯂꯦ ꯏꯃꯨꯡ ꯄꯨꯝꯕ ꯆꯥꯛꯈꯨꯝ ꯆꯪꯅꯈ꯭ꯔꯦ ꯃꯆꯥ ꯃꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯎꯅꯕ ꯀꯧꯁꯤꯟꯅꯔꯤ꯫ ꯆꯥꯛ ꯉꯟꯅ ꯆꯥꯔꯒ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕ ꯅꯪꯍꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯨꯝꯂꯤꯉꯩꯗ ꯀꯩꯊꯦꯜ ꯆꯠꯄ ꯌꯥꯎꯍꯧꯗꯅ ꯇꯣꯛꯀꯅꯤ ꯄꯥꯈꯠꯇꯨꯅ ꯇꯨꯝꯅꯗꯕꯁꯨ ꯌꯥꯎꯔꯤ꯫
Uiragala leibana leiba, phaglangda phamungda ngatharaga mikap thoknaba leibana leiba, yengbada nokningba amasu phawi. Pung kaya tare, matam kayam thengle hangnaba lepte. Thangnaba yunggi mi mapan thokpa tabra kana kana thong hangba khara khawang mana thangatuna tanari. Leirak amada yum amaga leirak ama, yum amaga yumgasu phana thapnari. Mi atai satkharaga makhoi lehoradi pakhatnaduna thong hangdoktuna ngayak leitana yengnari. Kana kaurakpagi mina kauba tabra si ngaktani imung manung wari saribase. Horen aikhoi mayaida chasi matai thangumsi maning thangumsi mang thagumsi pangba yade. Horen nasana khangledana migi mamangda swaida lau kholu hainaba yade. Kithumgi manak naknabadi hotnaba tabani. Asumna yumthong khuding magi budhi loksing puthoktuna wari sanari. Asum thengjalangli nungai henkhini ko kithumgi sumangda manggonda oina uirubana phare khanaduna nganna laklaga leibasu yauri. Asumna yumthong khuding mapukningda leitafam khangnadaduna kithumgi sumangda laktuna leinakhre. Miyamna ngarang ngangbagi minin adutana kithum tumba yadre. Maduda kithumsu saude makhoi pakhatsaduna tawribani. Phare ngallabasu leijarasanu aikhoi horen pau pinaba tawdana aikhoi punna khongsanba yanaba haiduna kithumna khalli. Thasi numitka oibani ahingdo pungmamami nupi angang ahal hanuba hanubi pikliba angang amata mayumda lehaudre hui hokdong mangaire lehauriba haibabu mayumgi potsai mina huran khigadra haibagi nungsa thiduna hangnabasu yauri. Amana amuhai buthokpagi kinaduna mapan thoknadraba matamsida kadaidagi migi por huranba numitabaga thong lonakrabaduni. Amana ngangi amana tade ngarang ngangba lepte mapanda mayamdo ngangnai kithumbu mikap thoktana aikhoi mayam wana ngairaga pumsing henkhre chalugumsi haraglabadi soigani ko nakoina pangpada pakhali maraina thokjarakani. Kithum magi imung manunggi misinga thong hangdoktuna mari thoklai mayang pukpu hogwanai chatlasi matamdi khara ngalli aikhoina hana ngairosi mayam mari ahingduda lakle kithumgi manang naknaba honnabada amaga nesinai amaga insinnabada yaungkraba miyamdo matum taba bon ama onbagum chatli. Walan amata ngangnade mayam chatpagi makhondu ahinga oibane phana phajana hawi. But makhaisu kaithen tamna mana thokpa langnari. Pingau setpa mising thapna chatpadu ubada kithumda hangnari mayamna. Ahingda mi chatlibasi kadaidano. Kithumna but mayam kaithen karaklibani. Ahing nongyai chabu oirakadorabani. Ahal oiraba hanuba hanubi khara yauridu mangna lupi kibaga wabaga khangde butki kaithen yorakadore laptakna loina phamtharaga kaithengi maingan urakpa ngairasi haiduna lamangda phamthare. Kaithendu kadomdanu koyeng yengnari hangnabasu yauri kithumna makhoigi mamangda urakani tai. Mamit kupnade mangak thangatuna yengnai khanghaude yengna ngana leibadu mipum khudingi mitta urai. Kaithen hangle haiduna kithumna mang tharaga kaithen tamna hupjanai. But kharadi pot leiri. Kithumga langminabasingduna nanghororoi matagum magi chekai machetu lungmaida thadai. Chapochingdu hangoiraba taibangmina chanadaba tinkhang kakphai uphak ngakta hek ubada ugadaba ngaktani mai kithumna haiba matungina mamit uisanduna chanari. Charuragadi mahaududa ngaungnakhre leibaga chabaga hanjin leiraga chabadu yauri. Wakhal simdi haute haiba amata yaude. Yamlaba miyamduna leibaga chabaga tawbada kaithen phamliba pofam phambisingdu lungmaidu pungtak takli. Kithumga langminaba miyamdu chadaba yaudri hanu hanti nupi angang mananganda poriba angangsingdu mama mapana sairaga inbiri. Chaumdriba angang phawba but thengnadanaba butki chapot chahongnaba insinbiri. Butki kaithendu leirakhungi kaithen onkre. Phamduna chanari mayumda pubusu yaba nate. Kaithen manungdagi hek hendokpada achapotki mahau leiroidoribani aduga chabasu ngamloi tinkangi mahau oina phangani. Pofam phambi buchingdu yoningai leitaduna kaithendagi chenthokduna tinkang tinthrok tingong uphak kakphai kuiti thiduna hanjillaga yonbasu yauri. Buchingdu pungangai ngasigi poyonsidagi nungaiba amukta yaukidri. But makhai kaithen kanarakpada lungmaita karimata leiramdre. Lungmai amadagi lungmai amada mathang yengi.
ꯑꯆꯥ ꯑꯊꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯗꯨꯛ ꯌꯥꯝꯂꯕ ꯄꯣꯠꯂꯝꯁꯤꯡ, ꯑꯗꯨꯛ ꯌꯥꯝꯂꯕ ꯄꯣꯠꯐꯝꯁꯤꯡ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡ ꯀꯅꯥꯅ ꯂꯩꯈ꯭ꯔꯕꯅꯣ? ꯕꯨꯠꯁꯤꯡ ꯁꯥꯎꯅꯔꯦ, ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯒ ꯈꯟꯅꯕꯁꯨ ꯌꯥꯎꯔꯦ꯫ ꯄꯣꯠꯐꯝ ꯐꯝꯕꯤꯅ "ꯉꯟꯇꯥꯅ ꯂꯥꯛꯂꯒ ꯂꯩꯍꯧꯕ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯄꯣꯠ ꯌꯣꯜꯂꯤꯕꯅꯤ, ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯊꯥꯗꯔꯛꯂꯕꯗꯤ ꯄꯣꯠ ꯇꯝꯕ ꯇꯥꯕꯅꯤ"꯫ ꯑꯁꯥꯎꯕ ꯕꯨꯠꯁꯤꯡꯗꯨꯅ ꯅꯥꯛ ꯌꯦꯠ ꯇꯨꯡꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯇꯥꯏꯕꯪ ꯃꯤ ꯃꯌꯥꯝ ꯐꯝꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯕꯨꯠꯁꯤꯡꯗꯨ ꯊꯥ ꯑꯃꯃꯝ ꯀꯥꯟꯅꯔꯒ ꯐꯝꯕ ꯀꯩꯊꯦꯜꯅꯤꯅ ꯆꯥꯕ ꯐꯪꯂꯅꯤ ꯈꯟꯕꯅꯤ꯫ ꯂꯥꯛꯂꯒ ꯆꯥꯕ ꯐꯪꯗꯅ ꯃꯇꯤꯟ ꯆꯣꯗꯨꯅ ꯂꯦꯞꯇꯨꯅ ꯃꯤꯁꯤꯡꯅ ꯆꯥꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯅꯔꯦ꯫ ꯀꯩꯊꯦꯜꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯄꯣꯠ ꯌꯣꯜꯂꯝꯕ ꯕꯨꯠꯁꯤꯡ ꯍꯟꯅꯕ ꯌꯥꯎꯈ꯭ꯔꯦ꯫ ꯀꯩꯊꯦꯜꯒꯤ ꯃꯩꯉꯥꯟ ꯑꯁꯨꯝ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯀꯤꯊꯨꯝꯅ ꯃꯤꯌꯥꯝꯕꯨ ꯆꯠꯅꯕ ꯇꯧꯔꯁꯤ, ꯆꯥꯒꯗꯕꯁꯤꯡ ꯆꯥꯊꯣꯛꯄꯤꯔꯣ, ꯀꯩꯊꯦꯜ ꯂꯥꯟꯊꯣꯛꯂꯒ ꯆꯥꯕ ꯌꯥꯗ꯭ꯔꯦ, ꯆꯥꯕ ꯉꯝꯗꯕꯁꯤꯡ ꯀꯩꯊꯦꯜꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯣ ꯍꯥꯏ꯫ ꯀꯤꯊꯨꯝꯅ ꯍꯥꯏꯕꯗꯒꯤ ꯆꯥꯕ ꯉꯝꯗꯕ ꯄꯣꯠꯇꯨ ꯍꯨꯟꯗꯣꯛꯇꯨꯅ ꯀꯩꯊꯦꯜꯗ ꯊꯝꯂꯝꯂꯦ꯫ ꯃꯔꯤ ꯃꯔꯤ ꯊꯣꯛꯅꯔꯛꯂꯦ꯫ ꯀꯤꯊꯨꯝꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯍꯨꯟꯗꯣꯛꯂꯝꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯕꯨꯠꯁꯤꯡꯅ ꯈꯨꯜꯂꯒ ꯆꯥꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯀꯥꯔꯨꯕꯗꯒꯤ ꯂꯩꯔꯛ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯝ ꯑꯊꯦꯡꯗ, ꯅꯨꯃꯤꯠ ꯌꯨꯡꯕꯗ, ꯅꯨꯡꯊꯤꯜ ꯅꯣꯡꯃꯪꯕꯗ ꯕꯨꯠ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯨꯝ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯂꯩꯔꯛ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯆꯠꯄ ꯐꯪꯖꯔꯦ꯫ ꯂꯩꯔꯛ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯀꯥꯔꯨꯔꯦ ꯇꯥꯕꯗ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯀꯤꯊꯨꯝꯒ ꯎꯅꯗꯨꯅ ꯕꯨꯠꯀꯤ ꯀꯩꯊꯦꯜꯗ ꯆꯠꯃꯤꯟꯅꯔꯨꯅꯕ ꯍꯥꯏꯖꯔꯦ꯫ ꯀꯤꯊꯨꯝꯅ "ꯃꯊꯪ ꯁꯣꯏꯗꯅ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯀꯥꯗꯕ ꯌꯥꯗꯦ, ꯀꯥꯁꯤ"꯫ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯊꯥ ꯑꯃꯃꯝ ꯀꯥꯟꯅꯔꯒ ꯀꯩꯊꯦꯜ ꯆꯠꯅꯕꯒꯤ ꯄꯥꯎ ꯄꯤꯅꯔꯤ꯫ ꯂꯩꯔꯛ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯀꯥꯔꯨꯔꯦ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧꯅꯁꯨ ꯇꯥꯔꯦ꯫ ꯃꯊꯪꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯈꯨꯜꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜ ꯆꯠꯅꯕ ꯁꯦꯝ ꯁꯥꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯃꯆꯥ ꯃꯁꯨ, ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧ, ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥ ꯀꯤꯊꯨꯝꯒꯤ ꯌꯨꯝꯗ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗꯒꯤ ꯊꯨꯡꯉꯗꯨꯅ ꯂꯩꯔꯦ꯫ ꯀꯤꯊꯨꯝꯒꯤ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯒꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯅꯤꯡꯊꯧꯅ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎ ꯄꯨꯔꯛꯇꯨꯅ ꯄꯤꯔꯦ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯤꯡꯊꯧꯒ ꯀꯤꯊꯨꯝꯒ ꯃꯍꯥꯔꯥꯅꯤꯒ ꯄꯨꯟꯅ ꯏꯔꯣꯏ ꯀꯥꯡꯈꯣꯠ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯌꯥꯝꯅ ꯇꯨꯡꯗ ꯃꯔꯤ ꯃꯔꯤ ꯏꯟꯅꯗꯨꯅ ꯕꯨꯠꯀꯤ ꯀꯩꯊꯦꯜ ꯀꯥꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯕꯨꯠ ꯃꯈꯩꯅ ꯀꯩꯊꯦꯜꯗꯨꯗ ꯂꯩꯔꯝꯂꯦ꯫ ꯃꯌꯥꯝ ꯀꯩꯊꯦꯜꯗ ꯇꯤꯜꯂꯝꯕꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯅꯩ꯫ ꯑꯀꯤꯕ ꯄꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯀꯨꯝꯃꯩ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯤꯊꯨꯝꯅ ꯃꯥꯡ ꯊꯥꯗꯨꯅ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯑꯆꯥ ꯑꯊꯛ ꯂꯩꯔꯦ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯃꯍꯥꯎ ꯇꯪꯕꯗ ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯏꯅ ꯆꯥꯔꯤ꯫ ꯃꯤ ꯃꯌꯥꯝꯗꯨꯁꯨ ꯆꯥꯔꯤ꯫ ꯃꯤ ꯃꯌꯥꯝꯗꯨ ꯄꯣꯠ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯅꯔꯦ꯫ ꯂꯣꯡꯃꯥꯏꯗꯨ ꯏꯇꯥꯛ ꯇꯥꯛꯂꯦ꯫ ꯂꯩꯕ ꯐꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯄꯣꯠ ꯂꯩꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯧꯈꯤꯕ ꯀꯩꯊꯦꯜ ꯀꯥꯕꯗꯨꯗ ꯕꯨꯠꯁꯤꯡꯅ ꯑꯆꯥ ꯑꯊꯛ ꯂꯩꯕ ꯐꯪꯍꯧꯗꯕꯗꯨ ꯉꯁꯤꯗꯤ ꯕꯨꯠꯅ ꯍꯥꯟꯈ꯭ꯔꯦ꯫ ꯕꯨꯠꯅ ꯂꯩꯍꯧꯗꯕ ꯃꯆꯤꯠ ꯃꯔꯥꯡ ꯉꯥꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯔꯨ ꯑꯃꯃꯝꯇꯪ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗꯨ ꯑꯆꯥꯄꯣꯠ ꯂꯩꯅꯔꯤ꯫ ꯀꯅꯥ ꯀꯅꯥ ꯆꯥꯍꯧꯗꯕ ꯂꯩꯍꯧꯗꯕ ꯌꯥꯎꯕꯒꯦ ꯍꯪꯅꯗꯨꯅ ꯀꯩꯊꯦꯜ ꯀꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯈꯨꯜꯁꯨ ꯀꯤꯊꯨꯝꯅ ꯄꯨꯕꯤꯗꯨꯅ ꯕꯨꯠꯀꯤ ꯀꯩꯊꯦꯜꯗꯒꯤ ꯑꯆꯥꯄꯣꯠ ꯆꯥꯔꯦ꯫ ꯅꯤꯡꯊꯧ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧꯅ ꯀꯤꯊꯨꯝꯒ ꯐꯖꯕꯤꯒꯁꯨ ꯀꯣꯅꯨꯡꯗ ꯂꯨꯍꯣꯡꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯃꯤꯌꯥꯝꯗ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯤꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯡꯃꯟꯈꯤꯕꯅ ꯁꯝꯖꯤꯟꯗꯨꯅ ꯂꯤꯖꯔꯦ, ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯀꯤꯊꯨꯝꯒ ꯕꯨꯠꯀ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯃꯇꯥꯡ, ꯀꯤꯊꯨꯝꯒ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯃꯇꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯡꯃꯟꯈꯤꯕꯅ ꯁꯝꯖꯟꯖꯔꯦ, ꯃꯌꯥꯝ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫